ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯁꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅꯕ, ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯧ ꯏꯪꯈꯣꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏ꯫ ꯊꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯄꯨꯒꯤ ꯍꯥꯛꯇꯛꯇ ꯌꯥꯝ ꯊꯝꯕꯤꯔꯝꯕ꯫ ꯃꯄꯥꯁꯤꯅ ꯖ꯭ꯋꯥꯔ ꯌꯥꯝ ꯁꯥꯟꯅꯕ, ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯅ ꯐꯖꯗꯕ ꯂꯤꯆꯠ ꯑꯃ ꯍꯥꯏꯔꯒꯅ ꯃꯤꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯕ, ꯃꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ, ꯃꯤꯕꯨ ꯌꯥꯝꯅ ꯅꯣꯛꯅꯕꯁꯤ ꯃꯣꯏ ꯃꯄꯥꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ꯫ ꯃꯃꯥꯁꯤꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯝ ꯃꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯈꯤꯗꯕꯗꯣ, ꯈꯪꯉꯁꯨ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯅ ꯇꯧꯕꯁꯤꯗꯀꯣ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯌꯥꯈꯤꯕꯁꯤꯗꯒꯤ ꯃꯣꯏꯁꯦ ꯃꯄꯥꯅ ꯖ꯭ꯋꯥꯔꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯊꯥꯗꯣꯛꯄꯗꯒꯤꯀꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ, ꯃꯅꯥꯎꯅꯨꯄꯤꯁꯦ ꯈꯤꯇꯪ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏ, ꯃꯥꯁꯦ ꯃꯌꯥꯝꯒ ꯋꯥꯈꯜ ꯈꯔ ꯃꯤꯃꯥꯟꯅꯗꯦꯕꯀꯣ, ꯃꯥꯅ ꯌꯥꯏꯃ ꯑꯣꯏ, ꯋꯥꯈꯜ ꯈꯔ ꯃꯤꯃꯥꯟꯅꯗꯕꯁꯤꯅ, ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯁꯦ ꯁꯤꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯦ, ꯆꯔꯥ ꯍꯦꯟꯕ ꯈꯣꯠꯄ ꯀꯩꯁꯨꯝꯇ ꯂꯩꯔꯝꯗꯦ, ꯑꯋꯥꯕ ꯀꯩꯁꯨꯝꯇ ꯂꯩꯔꯝꯗꯦ, ꯂꯥꯏꯔꯤꯛꯀꯁꯨ ꯐꯖꯅ ꯇꯝꯃꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯍꯤ 13 ꯀꯣ, ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ, 13 15 ꯁꯨꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯔꯛꯄꯗꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯋꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏ꯫ ꯃꯤꯅꯒ ꯄꯩꯁా ꯊꯧꯕ ꯑꯗꯨꯝ ꯂꯥꯛꯄ, ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯃꯥ ꯃꯄꯥ ꯊꯤꯅ ꯉꯥꯡꯕ ꯈꯣꯠꯄ, ꯑꯗꯩ ꯃꯄꯥꯁꯦ ꯃꯤꯒ ꯈꯠꯅꯗꯅ ꯃꯤꯅꯒ ꯌꯥꯝꯊꯤꯅ ꯐꯨꯔꯛꯄ, ꯁꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯃꯄꯥꯁꯤꯅ ꯃꯃꯥꯗ ꯑꯃꯨꯛ ꯇꯥꯏꯅꯩ ꯍꯥꯏꯕ, ꯍꯥꯏꯗꯤ ꯃꯥꯅ ꯄꯣꯛꯏꯕ ꯃꯆꯥꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯉꯝꯃꯣꯏꯗꯕꯅꯤ, ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅ ꯎꯁꯤꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯇꯥꯏꯅꯩ ꯍꯥꯏꯌꯦ꯫ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯤꯡꯉꯛꯑꯦ, ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯁꯤꯁꯨ ꯃꯄꯥꯅ ꯊꯝꯃꯝꯕꯀꯣ ꯍꯥꯏꯗꯤ ꯂꯧ ꯏꯪꯈꯣꯜꯗꯣ ꯑꯗꯨꯗꯣ ꯎꯔꯒ ꯑꯗꯨꯝ ꯂꯩ, ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ, ꯐꯤ ꯁꯥꯕ ꯀꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯈꯣꯜ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ, ꯑꯗꯒꯤ ꯈꯨꯂꯪ ꯆꯠꯄ ꯈꯣꯠꯄ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯀꯩꯁꯨꯝꯇ ꯇꯧꯗꯦꯌꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯁꯦ ꯈꯤꯇꯪ ꯃꯤꯃꯥꯟꯅꯗꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯌꯦꯡꯁꯜꯂꯒ ꯂꯩꯕꯁꯤꯅ ꯃꯊꯧ ꯑꯣꯏꯕ꯫ ꯁꯤꯒꯤ ꯃꯇꯝꯗꯩꯗꯤ ꯃꯣꯏꯁꯦ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯦ, ꯃꯄꯥꯅ ꯁꯨꯝ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯄꯩꯁꯥ ꯊꯥꯗꯣꯔꯛꯄꯅꯤꯅ ꯃꯅꯥꯎꯅꯨꯄꯥꯁꯦ ꯈꯇꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯍꯥꯏꯌꯦ ꯃꯃꯥꯅ, ꯅꯣꯏꯗꯤ ꯈꯔ ꯇꯝꯃꯦ, ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯥꯅꯤꯅ ꯍꯌꯦꯡ ꯏꯃꯨꯡꯁꯦ ꯃꯥꯅ ꯄꯨꯍꯧꯒꯗꯕꯅꯤꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯇꯝꯍꯟꯁꯦꯅ ꯍꯥꯏꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯌꯥꯏ ꯍꯥꯏꯌꯦ꯫ ꯁꯨꯃꯥꯏꯅ ꯃꯅꯥꯎꯄꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯆꯠꯂꯦ, ꯀꯩꯊꯦꯜ ꯆꯠꯂꯒ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤꯅꯅꯦ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯦ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯌꯦꯕ꯫ ꯃꯄꯥꯅ ꯌꯣꯟꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯂꯧꯗꯨꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯌꯣꯜꯂꯦ ꯍꯥꯏ, ꯏꯪꯈꯣꯜꯗꯤ ꯌꯣꯟꯗꯦ ꯍꯥꯏꯕ, ꯂꯧꯁꯤꯗꯤ ꯌꯥꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏ꯫ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯦ, ꯃꯥꯁꯨ ꯀꯦꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯛꯇ꯭ꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯀꯦꯕ ꯅꯨꯡꯉꯥꯏꯕ ꯃꯥ ꯁꯨꯛꯐꯪ ꯐꯪꯉꯛꯇꯦ, ꯍꯥꯏꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯦꯡꯁꯜꯂꯒ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏ꯫ ꯁꯤꯗꯒꯤ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯩꯈꯣꯏ ꯈꯨꯂꯪ ꯃꯇꯝꯗꯅ ꯍꯦꯛ ꯈꯨꯂꯪ ꯆꯠꯄ, ꯃꯤꯒꯤ ꯈꯨꯂꯪꯗ ꯌꯥꯎꯔꯒ ꯃꯣꯏꯒꯤꯗ ꯑꯃꯨꯛ ꯌꯥꯎꯕꯤꯔꯛꯅꯕ꯫ ꯃꯄꯥꯁꯤꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯄꯩꯁꯥ ꯃꯥꯡꯕꯗꯒꯤꯀꯣ ꯌꯨꯔꯣꯝꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯖ꯭ꯋꯥꯔ ꯄꯩꯁꯥ ꯂꯩꯔꯒꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ, ꯑꯗꯨ ꯂꯩꯇ꯭ꯔꯒꯅ ꯌꯨ ꯊꯛꯑꯒ ꯀꯣꯏꯂꯥꯡ ꯂꯥꯡꯕ, ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯕ, ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯣꯞꯇꯕ ꯑꯝꯇ ꯂꯩꯇꯦ ꯃꯣꯏ ꯃꯄꯥꯅ ꯂꯪꯈꯥꯏꯕꯗ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯊꯥꯏꯅꯒꯤ ꯌꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯥꯕꯤꯔꯝꯕꯅꯤꯅ ꯌꯨꯝꯁꯤꯗꯤ ꯈꯔ ꯅꯥꯇꯩ ꯆꯥꯔꯤ ꯍꯥꯏꯕꯀꯣ, ꯅꯣꯡ ꯌꯨꯗꯅ ꯑꯗꯩ ꯂꯩꯐꯝ ꯂꯩꯇꯗꯅ ꯇꯧꯕꯗꯤ ꯇꯧꯗꯦ꯫ ꯃꯣꯏ ꯃꯄꯨꯁꯤꯡꯁꯤꯅ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯝꯃꯦ ꯍꯥꯏ꯫ ꯌꯨꯝꯁꯦ ꯌꯦꯡꯕꯗ ꯄꯩꯁా ꯄꯥꯏꯗꯕ ꯏꯃꯨꯡ ꯃꯥꯜꯂꯣꯏ ꯍꯥꯏ, ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ, ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯅꯨꯄꯤꯁꯤꯅꯀꯣ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯏꯃꯨꯡ ꯃꯥꯜꯂꯣꯏ ꯃꯤꯅ ꯌꯦꯡꯕꯗ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯃꯁꯥ ꯅꯥꯟꯖꯕ ꯑꯣꯏꯕꯒꯤ ꯏꯃꯨꯡꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯝ ꯊꯝꯖꯩ ꯍꯥꯏꯕ꯫ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗꯒꯤ ꯍꯥꯏ, ꯑꯋꯥꯡ ꯊꯪꯕꯗꯒꯤ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯃꯄꯥꯁꯤꯒꯀꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯕ, ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯃꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏ, ꯃꯤꯁꯦ ꯑꯁꯤ ꯃꯤꯁꯦ ꯂꯥꯛꯑꯗꯤ ꯀꯥꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯥꯁꯨ ꯈꯨꯂꯪ ꯆꯠꯊꯣꯛꯄ, ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕ, ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯀꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯁꯦꯟꯅꯧꯀꯣꯅ ꯍꯥꯏꯔꯝꯕꯖꯥꯠꯅꯤꯗ ꯃꯧꯄꯥꯁꯤꯗ, ꯅꯪ ꯆꯦꯆꯦꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ, ꯆꯦ ꯌꯥꯏꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯕꯁꯦ꯫ ꯃꯧꯄꯥꯁꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯕ꯫ ꯑꯗꯨꯒ ꯃꯥꯗꯤ ꯈꯨꯂꯪꯗꯣ ꯆꯠꯊꯣꯛꯑꯦ꯫ ꯈꯨꯂꯪ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯒꯤ ꯌꯥꯝ ꯊꯛꯃꯤꯟꯅꯕ, ꯃꯣꯏꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯗꯣꯀꯣ ꯂꯥꯛꯑꯦ, ꯂꯥꯛꯑꯒ ꯃꯣꯏꯗ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗ꯫ ꯂꯩꯔꯝꯕ ꯃꯇꯝꯁꯤꯗ ꯃꯥ ꯆꯤꯡꯅꯩ ꯍꯥꯏꯌꯦꯕꯀꯣ,
ꯃꯥꯅ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯍꯧꯕꯒꯤ ꯐꯔꯤꯅꯤ ꯍꯥꯏꯌꯦꯕ ꯇꯁꯦꯡꯅ ꯃꯅꯥꯎꯄꯤꯗꯨꯗꯀꯣ ꯇꯧꯕꯤꯔꯝꯒꯗꯕꯗꯣꯅ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯤꯁꯥ ꯄꯁꯥꯗꯣ ꯆꯥꯁꯜꯂꯕꯅꯤꯅ ꯑꯐ ꯐꯠꯇꯗꯣ ꯈꯟꯊꯕ ꯉꯝꯗ꯭ꯔꯦꯗꯅ ꯈꯟꯊꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯊꯟꯇ ꯂꯩꯕꯗ ꯇꯥꯂꯛ ꯇꯟꯖꯥ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯃꯥ ꯁꯥꯎꯅꯤꯡꯗꯅ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯈꯣꯠꯅ ꯉꯥꯡꯕꯖꯥꯠꯅꯤꯗ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯅꯄꯥ ꯂꯩꯕ꯭ꯔꯥꯅ ꯍꯪꯂꯛꯑꯕꯅꯤ ꯄꯥꯕ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯀꯣꯛ ꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯅꯨꯄꯤ ꯈꯛꯇꯪ ꯂꯩꯕꯁꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯀꯥꯏ ꯃꯥꯅꯗꯤ ꯃꯈꯨꯔꯥ ꯊꯣꯛꯑꯦ ꯍꯥꯏꯕꯀꯣ ꯀꯀꯥ ꯀꯀꯥ ꯀꯥꯏꯅ ꯀꯧꯋꯦ ꯍꯥꯏ ꯃꯈꯨꯔꯥ ꯊꯣꯛꯄꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯈꯨꯝꯃꯦ ꯑꯗꯣ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯥꯁꯦ ꯀꯧꯔꯨꯔꯦꯀꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯧꯔꯨꯔꯦ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦꯌꯦ ꯑꯩꯈꯣꯏ ꯃꯧꯄꯥꯁꯦ ꯃꯅꯥꯎꯅꯨꯄꯥ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯦ ꯃꯧꯄꯥ ꯑꯃꯨꯛ ꯍꯥꯏ ꯆꯩꯔꯛꯄ ꯇꯥꯔꯦ ꯀꯃꯦꯟꯗ ꯃꯧꯄꯥꯁꯦ ꯃꯥꯅ ꯐꯨꯏꯌꯦ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯍꯥꯏ ꯃꯆꯦ ꯑꯩꯁꯦ ꯁꯦꯟꯅꯔꯝꯃꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯁꯥꯟꯅꯕ ꯆꯠꯊꯣꯛꯄꯁꯤꯗ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯧꯄꯥꯁꯤꯗ ꯌꯥꯝ ꯊꯤꯅ ꯐꯨꯏ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯀꯣꯟꯅꯁꯨ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯅꯤꯡ ꯇꯧꯔꯤꯅꯤ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯕ ꯅꯪꯅꯅꯤꯀꯣ ꯑꯣꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯝꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯅꯝꯗꯅ ꯑꯩꯈꯣꯏꯁꯦ ꯋꯥꯍꯜꯂꯦꯀꯣ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯒ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯦ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯅꯥꯟꯅ ꯂꯩ ꯍꯥꯏꯕ ꯅꯥꯟꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯨꯄꯤ ꯃꯁꯦꯟ ꯉꯥꯛꯇꯒ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯏꯔꯨꯖꯔꯦꯗꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯌꯥꯎꯕ ꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯃꯦꯗꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯇꯜꯂꯒꯗꯤꯅꯦ ꯑꯗꯨꯝ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯤ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯕ ꯃꯥꯅ ꯇꯟꯗ꯭ꯔꯒꯗꯤꯅꯦ ꯅꯪ ꯁꯤ ꯇꯧꯑꯣ ꯍꯥꯏꯕꯁꯦ ꯌꯥꯏ ꯃꯥꯅ ꯇꯜꯂꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯃꯆꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯦꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯊꯝꯃꯦ ꯅꯨꯡꯁꯤꯅꯕ ꯊꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯃꯨꯡꯗꯀꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯧ ꯁꯨꯔꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯉꯣꯟꯗꯒꯤ ꯆꯍꯤ 3-4ꯃꯨꯛꯇꯤ ꯍꯜꯂꯦ ꯌꯥꯝ ꯐꯩ ꯍꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝ ꯐꯅ ꯍꯧꯕ ꯑꯗꯨꯒ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯃꯇꯝꯗ ꯃꯇꯦꯡꯒ ꯑꯗꯨꯝ ꯄꯥꯡꯖꯕꯗꯣ ꯅꯨꯄꯥꯗꯨꯅꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤꯗꯀꯣ ꯂꯩꯀꯥꯏꯒ ꯑꯣꯏꯕꯗꯨꯗ ꯃꯇꯦꯡ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯡꯖꯕ ꯃꯥꯅꯗꯤ ꯊꯃꯣꯏꯗꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯃꯥ ꯑꯣꯏ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤꯁꯤꯅ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯛꯁꯟꯅꯔꯛꯄꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯅ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤꯁꯤꯅ ꯃꯉꯣꯟꯗ ꯐꯥꯎꯈꯤꯕꯗꯣ ꯅꯨꯄꯥꯁꯤꯒꯀꯣ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯂꯣꯏꯅꯕꯗꯒꯤ ꯑꯗꯨꯝ ꯅꯛꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯛꯁꯟꯅꯔꯛꯈꯤꯕꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯕ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏ ꯃꯥꯅꯁꯨꯀꯣ ꯃꯣꯏꯒꯤ ꯑꯦꯟꯁꯥꯡ ꯑꯃ ꯊꯣꯡꯕꯗꯀꯣ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯖꯕꯁꯦ ꯃꯥ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯒꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯊꯤꯟꯖꯩꯌꯦ ꯅꯨꯄꯥꯒꯤ ꯏꯃꯨꯡꯁꯤꯗꯀꯣ ꯆꯠꯂꯒ ꯊꯤꯜꯂꯦ ꯍꯥꯏ ꯏꯆꯝ ꯆꯝꯅꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯏꯆꯝ ꯆꯝꯅ ꯃꯔꯤ ꯂꯩꯅꯕꯗꯤ ꯃꯥꯜꯍꯜꯂꯒ ꯊꯃꯣꯏꯗꯀꯣ ꯃꯥꯅ ꯂꯝ ꯍꯦꯟꯗꯣꯛꯎꯔꯦ ꯃꯥꯅ ꯅꯨꯄꯥꯁꯦ ꯊꯃꯣꯏꯗ ꯂꯣꯟꯅ ꯂꯥꯠꯆꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯑꯩ ꯃꯆꯦꯁꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯁꯦ ꯑꯗꯨꯅ ꯃꯆꯦꯅ ꯍꯥꯏꯖꯔꯒꯦ ꯃꯆꯦꯁꯦ ꯃꯥꯁꯦ ꯀꯦꯕ ꯈꯣꯠꯄ ꯀꯌꯥ ꯇꯧꯗꯦ ꯃꯉꯣꯟꯗ ꯀꯦꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯃꯅꯥꯎꯅꯨꯄꯤ ꯁꯦꯟꯅꯕꯅꯦ ꯃꯧꯄꯥ ꯁꯦꯟꯅꯕꯅꯦ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯊꯣꯛꯈꯤꯕꯅꯤꯅ ꯃꯥꯁꯦ ꯀꯦꯁꯨ ꯀꯦꯅꯤꯡꯗꯦ ꯍꯥꯏꯕ ꯀꯦꯗ꯭ꯔꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯃꯤꯗꯤ ꯋꯥꯡꯉꯦ ꯍꯥꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯋꯥꯡ ꯆꯥꯎꯋꯦ ꯍꯥꯏ ꯃꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯉꯥꯎꯁꯟꯅꯕꯒꯤ ꯋꯥꯅꯤ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯋꯥꯅꯤ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯃꯤꯅꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯀꯩ ꯑꯃ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯄꯗ ꯈꯣꯠꯄꯗꯒ ꯑꯗꯨꯝ ꯃꯥꯕꯨ ꯂꯧꯖꯔꯒꯦ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯤ ꯂꯩ ꯍꯥꯏꯕꯀꯣ ꯈꯔꯗꯤ ꯑꯍꯜꯅꯦ ꯍꯥꯏꯌꯦ ꯑꯍꯜꯁꯦ ꯃꯥꯅ ꯄꯥꯝꯗꯦꯕ ꯍꯥꯏꯗꯤ ꯃꯤꯁꯨ ꯃꯥꯒꯤ ꯆꯥꯅꯕ ꯅꯨꯡꯁꯤꯖꯕꯗꯨ ꯄꯥꯝꯖꯔꯤꯅꯤꯗꯅ ꯄꯥꯝꯖꯗꯕꯅꯤꯅ ꯃꯥꯅꯁꯨ ꯌꯥꯒꯤꯗꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯀꯣ ꯃꯥꯅ ꯈꯟꯖꯕꯗ ꯑꯩꯁꯦ ꯁꯛꯁꯦ ꯑꯗꯨꯝ ꯐꯖꯩ ꯀꯥꯟꯅꯒ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯁꯦ ꯁꯛ ꯊꯤꯀꯣ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯑꯩꯁꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯅꯒ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯃꯥ ꯃꯁꯥꯁꯦ ꯃꯁꯛ ꯐꯖꯩꯌꯦꯅ ꯈꯟꯖꯩ ꯍꯥꯏꯌꯦ ꯁꯤꯃꯗꯤ ꯃꯥꯅ ꯅꯨꯄꯥꯁꯦꯀꯣ ꯃꯥꯅ ꯄꯥꯝꯗꯕꯒꯤ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯌꯥꯈꯤꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯃꯃꯥꯁꯤꯅꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯇꯛꯑꯦ ꯍꯥꯏ ꯅꯪꯅ ꯑꯍꯜꯅꯤ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯅꯅꯥꯎ ꯅꯨꯄꯤ ꯅꯧꯄꯥꯁꯦ ꯅꯪꯅ ꯌꯦꯡꯒꯗꯕꯅꯤ ꯅꯪ ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯅ ꯃꯃꯥꯁꯤꯗ ꯍꯥꯏ ꯏꯃꯥ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯊꯣꯛ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯏꯍꯧꯒꯗꯕꯗꯣ ꯃꯥ ꯎꯏ ꯍꯥꯏꯕ ꯃꯣꯏꯒꯤ ꯃꯃꯥꯁꯤꯁꯨ ꯀꯣ ꯋꯥꯈꯜ ꯈꯔ ꯊꯦꯜꯂꯦ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ
ꯃꯃꯥꯁꯤꯁꯨꯅꯦ ꯋꯥꯈꯜ ꯑꯗꯨꯝ ꯊꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯅ ꯍꯥꯏꯔꯤꯉꯩ ꯍꯣꯏ ꯍꯣꯏ ꯍꯣꯏꯅ ꯆꯠꯄ ꯃꯤꯅꯅꯦ ꯊꯥꯒꯠꯂꯒ ꯑꯗꯨꯝ ꯃꯥꯁꯦ ꯄꯪꯈꯥꯗ ꯍꯔꯥꯎꯕꯤꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯕꯕꯥꯅ ꯂꯝ ꯍꯦꯜꯂꯁꯨ ꯉꯥꯎꯁꯟꯅꯔꯁꯨ ꯑꯩ ꯏꯆꯥ ꯑꯍꯨꯝꯁꯤꯗ ꯑꯃꯗꯤ ꯃꯤ ꯃꯥꯟꯅꯗꯦꯀꯣ ꯑꯩ ꯈꯤꯇꯪ ꯅꯣꯂꯨꯛꯅ ꯆꯠꯀꯦ ꯑꯩ ꯈꯤꯇꯪ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯃꯥꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯌꯥ ꯐꯥꯎꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯍꯥꯏꯕ ꯅꯍꯥꯟꯋꯥꯏ ꯃꯄꯨ ꯃꯄꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯈꯤꯕꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒꯅ ꯍꯦꯛ ꯂꯣꯏ ꯆꯥꯊꯣꯛꯄ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅꯅꯦ ꯑꯗꯨꯝ ꯍꯦꯟꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯑꯁꯤꯗꯒꯤ ꯃꯥꯅꯁꯨ ꯌꯨꯝꯁꯦ ꯄꯥꯅꯤꯡꯗꯕꯅꯦ ꯍꯥꯏꯕ ꯌꯥꯝ ꯇꯥꯁꯟ ꯈꯣꯝꯖꯟꯅ ꯂꯩꯅꯤꯡꯕꯗꯣ ꯉꯥꯃꯛꯇ ꯀꯩꯅꯣ ꯇꯧꯔꯁꯨꯅꯦ ꯃꯣꯏꯒꯤ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅꯅꯦ ꯁꯦꯟꯃꯥꯡꯕꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯣꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯁꯦꯟꯃꯥꯡꯕꯤ ꯑꯗꯣ ꯄꯤꯊꯣꯛꯑꯦꯗꯅ ꯁꯦꯜꯁꯦ ꯄꯤꯊꯣꯛꯑꯦꯗꯅ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯗꯣ ꯐꯥꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯜꯂꯦ ꯍꯥꯏꯕ ꯃꯣꯏ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯤꯗ ꯃꯃꯥꯁꯤꯗꯅꯦ ꯁꯦꯟꯃꯥꯡꯕꯤ ꯇꯧꯔꯦ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯄꯤꯔꯅꯦꯕꯀꯣ ꯉꯥ ꯐꯥꯕꯁꯤꯗꯅꯦ ꯉꯥ ꯐꯥꯔꯒꯀꯣ ꯃꯃꯥꯁꯤꯅ ꯃꯤꯉꯣꯟꯗꯒ ꯑꯗꯨꯝ ꯀꯣꯏꯌꯦꯟ ꯌꯦꯟꯊꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯩꯁా ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯝ ꯄꯥꯏꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯥꯅꯗꯤ ꯁꯥꯎꯗꯣꯏꯅꯦ ꯃꯃꯥꯁꯦ ꯆꯩꯗꯣꯏꯅꯦꯌꯦ ꯉꯁꯤ ꯆꯥꯔꯅꯤ ꯍꯌꯦꯡꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯉꯥꯁꯦ ꯌꯥꯏꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯪꯗꯦ ꯐꯧꯗꯣꯛꯄꯅꯤ ꯈꯪꯗꯦ ꯈꯔ ꯊꯝꯕꯗꯤ ꯌꯥꯕꯅꯤ ꯅꯪ ꯑꯗꯨꯝ ꯀꯣꯏꯂꯥꯡ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯌꯦꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯔꯥ ꯂꯥꯎꯔꯒ ꯂꯩ ꯇꯥꯁꯟ ꯈꯣꯝꯖꯟꯅ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯋꯥꯔꯤꯁꯦ ꯀꯥꯏꯅꯒ ꯉꯥꯡꯉꯦꯕ ꯃꯃꯥꯒ ꯃꯥꯒꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯩ ꯍꯥꯏ ꯃꯃꯥꯁꯤꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯑꯗꯩ ꯃꯄꯥꯁꯤꯁꯨꯅꯦ ꯑꯗꯨꯝ ꯌꯨꯝꯁꯤꯗꯅꯦ ꯑꯍꯤꯡ ꯍꯜꯂꯛꯇꯦꯌꯦ ꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯅꯦ ꯑꯍꯤꯡꯒꯁꯦ ꯍꯜꯂꯛꯇꯕꯤ ꯑꯗꯨꯝ ꯆꯥꯛꯅ ꯀꯗꯥꯏ ꯆꯥꯔꯤꯅꯣꯁꯨ ꯃꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯕꯀꯣ ꯆꯥꯛꯅ ꯀꯗꯥꯏ ꯆꯥꯔꯤꯕ ꯆꯥꯛꯇꯨꯗꯪ ꯆꯥꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯆꯠꯈ꯭ꯔꯁꯨ ꯀꯥꯏꯅ ꯑꯍꯤꯡꯁꯦ ꯃꯥ ꯌꯥꯝ ꯇꯨꯝꯃꯛꯇꯦ ꯍꯥꯏ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯏꯃꯨꯡꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯤꯃꯥꯟꯅꯗꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝꯁꯤꯗꯅꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯇꯨꯃꯤꯟꯅꯔꯤ ꯃꯇꯝꯁꯤꯗ ꯃꯁꯝ ꯅꯥꯟꯕꯤꯗꯨꯅ ꯃꯈꯖꯥꯏ ꯅꯥꯟꯕꯤꯗꯅ ꯃꯥꯅ ꯌꯦꯡꯉꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥꯏ ꯍꯥꯏ ꯃꯤꯔꯣꯜ ꯇꯥꯔꯒ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤꯅꯦ ꯃꯤꯔꯣꯜ ꯇꯥꯗꯕꯅꯤꯅꯅꯦ ꯃꯥꯅ ꯅꯨꯡꯁꯤꯅ ꯍꯦꯛ ꯅꯥꯟꯕꯁꯦ ꯍꯦꯛ ꯁꯥꯎꯔꯛꯀꯨꯝꯕ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤꯀꯣ ꯁꯥꯎꯔꯒ ꯀꯥꯆꯤꯟꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯐꯝꯈꯤꯕꯁꯤꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯕꯀꯣ ꯑꯗꯨꯝ ꯐꯝꯗꯣꯏꯅꯤ ꯑꯗꯣ ꯃꯥ ꯀꯤꯖꯕꯒ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯀꯤꯖꯩ ꯍꯥꯏꯗꯤ ꯃꯩꯒ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯀꯥꯆꯤꯟꯁꯤꯗꯒ ꯂꯩꯔꯝꯕꯁꯤꯗꯤ ꯃꯁꯥ ꯀꯤꯖꯕ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯅ ꯃꯆꯦꯁꯤꯅ ꯌꯥꯝ ꯍꯥꯏ ꯌꯥꯔꯛꯇꯕꯗꯒꯤꯀꯣ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯃꯅꯥꯎꯄꯤꯁꯦ ꯐꯨꯕꯤꯕꯒ ꯌꯥꯎꯋꯦ ꯍꯥꯏꯕ ꯁꯥꯎꯅꯤꯡꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯑꯐꯕꯔꯣꯝꯗ ꯁꯨꯝ ꯃꯥꯅꯗꯤ ꯄꯨꯊꯣꯛꯆꯒꯦꯅ ꯈꯟꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯅꯗꯤ ꯃꯤ ꯃꯥꯟꯅꯗꯕꯅꯤꯅ ꯍꯦꯛ ꯌꯥꯗꯕꯀꯣ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦꯀꯣꯏꯃꯨꯡꯁꯤꯒꯤ ꯑꯍꯟ ꯁꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯜꯂꯛꯑꯦ ꯃꯥꯅ ꯍꯩꯇꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯐꯤ ꯁꯥꯔꯦ ꯍꯩ ꯃꯥꯒꯤ ꯇꯟꯁꯨ ꯌꯥꯝ ꯇꯟꯗꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯀꯦꯅꯤꯕꯩ ꯋꯥꯈꯜꯁꯨ ꯀꯌꯥ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯑꯍꯣꯕꯅ ꯍꯦꯃꯟꯈꯤꯗꯅꯅꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯟꯖꯈꯤꯕ ꯂꯩꯔꯤꯕ ꯂꯧꯁꯤꯒ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯤ ꯆꯥꯎꯋꯦ ꯍꯥꯏ ꯃꯣꯏ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯛꯇꯛꯇꯗꯤ ꯂꯩꯅꯗꯅꯕ ꯃꯅꯥꯎꯅꯨꯄꯥꯁꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯖꯔꯗꯤꯅ ꯌꯣꯟꯗꯅꯕꯗ ꯍꯣꯠꯅꯕꯗ ꯏꯃꯨꯡꯒꯤ ꯈꯔꯁꯦ ꯍꯥꯏꯗ ꯁꯦꯜ ꯊꯨꯝꯁꯦ ꯃꯃꯥꯅ ꯀꯩꯊꯦꯜ ꯈꯔ ꯆꯠꯄꯅꯦ ꯑꯗꯩ ꯃꯥꯅꯒ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯟꯗꯨꯅꯦ ꯃꯄꯥꯒꯤ ꯖ꯭ꯋꯥꯔ ꯁꯦꯟꯗꯨꯗꯤ ꯃꯣꯏꯅ ꯈꯔ ꯄꯤꯔꯒ ꯁꯦꯟꯁꯦ ꯂꯩꯇ꯭ꯔꯗꯤ ꯃꯄꯥꯁꯤꯅ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕ ꯁꯤꯗꯁꯨ ꯃꯥꯅꯅꯦ ꯌꯣꯟꯊꯣꯛꯅꯕ ꯃꯄꯥꯁꯤꯅ ꯀꯌꯥꯔꯛ ꯍꯣꯠꯅꯕꯗꯅꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯩ ꯃꯥꯅ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯌꯣꯟ ꯌꯣꯜꯂꯣꯏ ꯑꯩꯈꯣꯏ ꯕꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯁꯨꯡꯌꯣꯟ ꯌꯣꯜꯂꯣꯏ ꯄꯩꯁꯥ ꯄꯤꯔꯛꯀꯅꯣꯅ ꯃꯥꯅꯅꯦ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯥꯏꯕ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕ ꯑꯗꯩ ꯂꯧꯁꯦ ꯄꯥꯝꯕ ꯃꯤꯅꯗꯤꯅꯦ ꯃꯁꯤꯒꯥꯡꯁꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯍꯩ ꯌꯥꯝ ꯁꯤꯡꯉꯤ ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯣꯏ ꯀꯥꯟꯗ ꯍꯩ ꯅꯥꯁꯣꯟꯅꯅ ꯉꯥꯡꯕꯀꯣ ꯃꯃꯥꯡꯗꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯕꯗꯤ ꯅꯠꯇꯕ ꯃꯥ ꯇꯥꯏ ꯍꯥꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯁꯨ ꯇꯝꯕꯤꯔꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕꯁꯦ ꯈꯔꯗꯤ ꯇꯥꯏꯗꯅꯀꯣ ꯃꯥ ꯑꯗꯨꯝ ꯈꯪꯉꯦ ꯃꯥ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯀꯞꯄꯁꯨ ꯀꯞꯅ ꯃꯥ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅꯅꯦ ꯑꯗꯨꯝ ꯏꯃꯨꯡꯁꯤꯒꯤ ꯚꯥꯔꯁꯦ ꯃꯥꯅ ꯄꯨꯔꯛꯑꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯉꯛꯑꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒꯤꯗ ꯃꯥꯅ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯋꯥꯔꯤ ꯇꯥꯊꯣꯛꯐꯝꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒ ꯀꯃꯥꯏꯅ ꯅꯛꯁꯟꯅꯒꯗꯒꯦꯅꯁꯨ ꯈꯟꯖꯈꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯀꯣ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯂꯤꯔꯒ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯨ ꯌꯥꯏꯗ ꯃꯥꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤꯅ ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯒꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯃꯆꯦꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯗꯒꯤ ꯃꯥꯅ ꯏꯃꯨꯡꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯄꯥꯎꯁꯦ ꯇꯝꯗꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯁꯤꯗ ꯃꯥꯅ ꯀꯥꯎꯕ ꯉꯝꯗꯕꯀꯣ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯕ
ꯁꯨꯝ ꯅꯤꯡꯁꯤꯡꯕꯀꯣ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯊꯝꯖꯔꯛꯀꯦ ꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏ ꯃꯣꯏꯁꯤꯗ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯊꯔꯣꯏ ꯈꯨꯜꯂꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯏꯃꯣꯠ ꯃꯣꯠꯂꯒ ꯃꯥꯁꯦ ꯊꯔꯣꯏ ꯈꯜꯂ ꯂꯩꯔꯝꯕꯅꯤ ꯅꯨꯄꯥꯁꯦ ꯂꯥꯛꯄꯁꯤꯗꯀꯣ ꯃꯥ ꯏꯀꯥꯏꯕꯗꯤ ꯐꯥꯎꯗꯦ ꯍꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯋꯥꯊꯕꯤꯁꯦ ꯊꯤꯜꯂꯝꯃꯦꯅ ꯃꯥꯅ ꯆꯥꯖꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯑꯋꯥꯊꯕꯤꯁꯦ ꯆꯥꯈꯤꯁꯦꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯦ ꯆꯥꯔꯣꯏ ꯅꯣꯏꯒꯤ ꯊꯤꯟꯕꯤꯔꯛꯄꯅꯦꯅ ꯍꯥꯏꯕ ꯆꯥꯈꯤꯁꯦꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯐꯖꯅ ꯐꯝꯃꯒ ꯑꯋꯥꯊꯕꯤꯁꯦ ꯈꯣꯛꯑꯦ ꯍꯥꯏ ꯑꯋꯥꯊꯕꯤꯁꯦ ꯆꯝꯗꯤ ꯆꯝꯃꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯆꯝꯕ ꯍꯥꯏꯔꯒꯗꯤ ꯑꯋꯥꯊꯕꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯅꯦ ꯑꯋꯥꯊꯕꯤ ꯑꯁꯪꯕꯁꯦ ꯊꯣꯡꯗꯣꯛꯎꯔꯗꯤ ꯑꯗꯨꯗꯒꯤ ꯄꯥꯜꯂꯛꯄ ꯄꯥꯝꯕꯤ ꯑꯃꯨꯟꯕꯁꯦ ꯁꯤꯁꯦ ꯆꯝꯃꯦꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯝꯗꯤ ꯆꯝꯃꯦ ꯃꯅꯥꯎꯅꯨꯄꯤꯅꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯃꯥꯁꯦ ꯆꯥꯃꯤꯟꯅꯔꯒ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯕ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯟꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦꯕꯀꯣ ꯂꯩꯇꯦꯗ ꯑꯩ ꯈꯪꯅꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯒ ꯌꯥꯝ ꯋꯥꯠꯂꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯛꯑꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯁꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯅꯨꯄꯤꯁꯤꯅꯅꯤꯀꯣ ꯅꯨꯄꯥꯁꯤꯗ ꯍꯪꯉꯤꯁꯦ ꯅꯨꯄꯥꯁꯤꯅ ꯍꯪꯉꯛꯄ ꯅꯠꯇꯦ ꯅꯨꯄꯥꯁꯤꯅ ꯌꯥꯔꯣꯏꯗ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯈꯨꯝꯃꯛꯑꯦ ꯅꯨꯄꯥꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯉꯤꯗꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ ꯃꯥ ꯏꯪꯒꯤꯠ ꯑꯃꯗꯤ ꯄꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯡꯁꯤ ꯄꯥꯝꯖꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯏꯪꯒꯤꯠ ꯑꯃꯗꯤ ꯄꯤ ꯑꯗꯨ ꯃꯥꯅ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯕꯗꯤ ꯑꯁ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤꯗꯅ ꯃꯥꯅ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯦ ꯍꯥꯏ ꯀꯩꯝ ꯇꯧꯗꯦꯗ ꯑꯩ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯋꯥꯈꯜ ꯌꯥꯝ ꯊꯤꯅ ꯌꯥꯡꯉꯦ ꯍꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯐꯅ ꯊꯕꯛ ꯑꯋꯥꯕ ꯁꯨꯔꯁꯨ ꯏꯃꯨꯡꯒꯤ ꯃꯊꯥ ꯐꯅ ꯁꯥꯔꯁꯨ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞꯇꯣ ꯑꯣꯏ ꯍꯥꯏꯌꯦꯕ ꯅꯣꯡꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯁꯤꯗꯩꯁꯤꯗ ꯊꯣꯛꯇꯣꯏꯅꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯧꯄꯥꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯥꯅ ꯁꯦꯃꯥꯡꯕꯤꯗꯣ ꯇꯧꯔꯒ ꯉꯥ ꯐꯥꯕ ꯆꯠꯄ ꯃꯧꯄꯥꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛꯈ꯭ꯔꯦꯅ ꯃꯅꯥꯎꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯃꯄꯥꯁꯤꯒ ꯂꯩꯍꯧꯕ ꯃꯥꯗꯤ ꯃꯄꯥꯁꯦ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯃꯄꯥꯗ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯕꯕꯥꯒ ꯂꯩꯃꯤꯟꯅꯔꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯀꯥꯈꯤꯕꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯄꯥꯁꯤꯅ ꯍꯣꯏ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒꯦ ꯃꯄꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯍꯧꯋꯦ ꯍꯥꯏꯕ ꯍꯣꯏ ꯑꯩꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒꯦꯅ ꯆꯠꯂꯨꯔꯣ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯂꯥꯛꯑꯒ ꯃꯥꯁꯦ ꯉꯥꯁꯦ ꯐꯥꯔꯦ ꯃꯥꯁꯦ ꯌꯥꯝ ꯉꯟꯅ ꯀꯨꯝꯃꯦ ꯍꯥꯏꯌꯦ ꯅꯨꯃꯤꯠꯁꯦ ꯉꯟꯅ ꯀꯨꯝꯃꯒ ꯈꯔ ꯉꯟꯅ ꯀꯥꯅꯕ ꯍꯥꯏꯗꯤ ꯉꯥꯁꯦ ꯐꯥꯔꯤꯉꯩ ꯃꯣꯏꯒꯤ ꯑꯣꯏꯖꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯁꯤꯇꯪꯗꯤ ꯐꯥꯔꯒꯦꯅ ꯃꯥꯁꯦ ꯑꯉꯝ ꯇꯥꯟꯗꯅ ꯃꯥꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯈ꯭ꯋꯥꯡꯒꯁꯦ ꯒꯦ ꯂꯥꯎꯏꯌꯦ ꯅꯥꯕꯅꯀꯣ ꯃꯩꯇꯩ ꯉꯥ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯃꯥ ꯃꯩꯇꯩ ꯉꯥꯁꯦ ꯌꯥꯝ ꯐꯥꯏ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯣꯡꯁꯨ ꯃꯪꯕ ꯅꯣꯡ ꯊꯤꯛ ꯅꯣꯡꯃꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯤꯁꯦ ꯏꯇꯥꯛ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣꯝꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯗꯤ ꯏꯇꯧ ꯇꯧꯏꯗꯤ ꯃꯁꯥꯗ ꯁꯥꯅꯤꯟ ꯑꯃ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯕꯨ ꯏꯁꯥꯁꯤꯕꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯑꯩꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯗ ꯃꯥꯁꯦ ꯂꯩꯕꯀꯣ ꯑꯗꯨꯕꯨ ꯉꯥꯁꯤꯗꯤ ꯐꯥꯔꯒꯦꯅ ꯃꯥꯅ ꯅꯝꯗꯅ ꯑꯉꯝ ꯇꯥꯟꯗꯅ ꯉꯥꯁꯤ ꯌꯣꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯃꯥꯡꯕꯤ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯅ ꯌꯣꯜꯂꯗꯤ ꯄꯩꯁꯥ ꯐꯪꯗꯣꯏꯅꯤꯅ ꯃꯥꯁꯦ ꯑꯉꯝ ꯇꯥꯟꯗꯅ ꯇꯧꯔꯤꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯂꯩꯕꯗꯣꯀꯣ ꯉꯁꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯀꯦꯅ ꯇꯧꯔꯝꯕ ꯃꯤꯁꯦ ꯁꯤꯁꯤꯒ ꯃꯄꯥꯁꯤꯒ ꯃꯣꯏꯁꯦ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯕꯖꯥꯠꯅꯤꯗ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯒꯤ ꯃꯥꯅ ꯃꯄꯥꯁꯦ ꯀꯧꯊꯣꯛꯑꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯊꯥꯞꯅ ꯆꯠꯂꯕꯀꯣ ꯃꯥꯅꯗꯤ ꯍꯪꯇꯣꯛꯑꯦꯗꯅ ꯃꯈꯨꯔꯥꯁꯤꯅꯗꯤ ꯃꯣꯏꯅꯗꯤ ꯃꯈꯨꯔꯥꯅꯤ ꯍꯥꯏꯌꯦꯕꯀꯣ ꯁꯥꯒꯩꯗꯤ ꯅꯠꯇꯦ ꯃꯣꯏꯁꯦ ꯑꯗ ꯃꯈꯨꯔꯥꯁꯤꯅ ꯃꯄꯥꯁꯦ ꯌꯥꯝ ꯊꯥꯞꯅ ꯄꯨꯊꯣꯛꯑ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯣꯀꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯜꯂꯝꯃꯦ ꯃꯥꯗꯤ ꯆꯥꯟꯁꯇꯣ ꯌꯦꯡꯉꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯥꯗꯤ ꯂꯨꯃꯛꯄ ꯀꯨꯏꯔꯖꯥꯠꯅꯤꯗ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯁꯦꯃꯥꯡꯕꯤ ꯇꯧꯔꯒ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕꯗꯤ ꯃꯄꯥꯁꯤꯅ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯜꯂꯝꯃꯦꯀꯣ ꯁꯦꯜ ꯈꯔ ꯄꯨ ꯈꯣꯠꯂꯣꯅ ꯍꯥꯏꯅꯔꯒ ꯖ꯭ꯋꯥꯔꯁꯦ ꯁꯥꯟꯅꯔꯒ ꯃꯥꯅ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯉꯒ ꯆꯪꯉꯛꯑꯒ ꯅꯝꯗꯅ ꯍꯥꯏꯇꯥꯔꯦ ꯃꯤꯃꯥꯟꯅꯗꯕꯤ ꯅꯨꯄꯤꯁꯦ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯃꯥꯡꯍꯟꯕꯤꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯤꯃꯥꯟꯅꯗꯕꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯂꯥꯎꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯕ ꯅꯠꯇꯦꯕ ꯇꯔꯪ ꯑꯃꯗ ꯃꯉꯣꯟꯗ ꯊꯦꯝꯕ ꯑꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯀꯔꯤꯝ ꯈꯪꯗꯕꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯗ ꯌꯥꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯦꯀꯣ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔꯒ ꯊꯝꯕꯤꯔꯝꯃꯦ ꯃꯥꯁꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯦ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯐꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯁꯦ
ꯀꯥꯔꯛꯑꯦ ꯉꯥꯁꯨ ꯃꯌꯥꯝ ꯀꯥꯔꯛꯄꯤ ꯃꯥꯁꯦ ꯍꯟꯗꯤ ꯍꯔꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯃꯁꯥꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯁꯨ ꯃꯥꯁꯦ ꯉꯥꯁꯦ ꯃꯌꯥꯝ ꯐꯥꯔꯛꯄꯒꯤ ꯑꯁꯤꯉꯩꯁꯦ ꯌꯣꯜꯂꯒ ꯁꯤꯠꯂꯒꯅ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯁꯥꯒꯠꯂꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯃꯥꯅꯒ ꯈꯟꯖꯈꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯣ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯉꯥꯁꯦ ꯈꯔ ꯄꯤꯕꯤꯔꯨꯔꯕ ꯊꯤꯜꯂꯨꯔꯕ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯆꯪꯉꯒ ꯃꯥꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯕ ꯀꯔꯤꯝ ꯈꯪꯗꯕꯤꯗ ꯃꯥꯅ ꯉꯥꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯊꯅꯝꯃꯦ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯃꯥꯅ ꯍꯥꯝꯇꯣꯛꯑꯦ ꯅꯨꯡꯊꯤꯟ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯏꯔꯨꯖꯔꯔꯣꯏꯒꯦꯅ ꯈꯟꯕꯖꯥꯠꯅꯦ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯇꯣꯛ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯂꯦꯡꯊꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯃꯅꯥꯎꯅꯨꯄꯤꯁꯤꯗꯒꯤ ꯃꯅꯝꯁꯦ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩ ꯃꯅꯝꯅꯣ ꯁꯤꯕꯣ ꯍꯥꯏꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯅ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯜꯂꯛꯄꯅꯤꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯛꯄꯗ ꯃꯥꯅ ꯑꯗꯨꯝ ꯃꯅꯝꯗꯣ ꯃꯈꯜ ꯑꯆꯥꯄꯣꯠꯁꯤꯁꯨ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯆꯥꯄꯣꯠꯁꯤ ꯀꯅꯥꯅ ꯂꯩꯕꯅꯣ ꯈꯣꯠꯄꯅꯣꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯥꯅ ꯑꯆꯥꯄꯣꯠꯁꯦ ꯂꯪꯕꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯕꯤꯁꯀꯨꯠ ꯒꯨꯗ ꯗꯦꯗꯣ ꯑꯗꯨꯗꯨꯅꯦ ꯍꯥꯏꯕ ꯒꯨꯗ ꯗꯦꯗꯣ ꯑꯗꯨꯗꯨꯅꯦ ꯃꯥꯅ ꯐꯛꯂꯥꯡꯁꯦ ꯂꯪꯉꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤꯅꯦ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯃꯆꯦꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯒꯅꯦ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯃꯥꯅ ꯃꯄꯥꯁꯦ ꯃꯥꯅ ꯍꯥꯠꯂꯒꯦꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯍꯥꯠꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯃꯇꯝꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯗꯒ ꯇꯥꯛꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯃꯥꯅ ꯕꯗꯅꯥꯝ ꯆꯥꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯗꯤ ꯃꯄꯥꯅꯒ ꯅꯍꯥꯟꯋꯥꯏ ꯄꯩꯁꯥ ꯄꯥꯏꯔꯤꯉꯩꯗ ꯋꯥꯖꯥꯎꯒ ꯗꯃꯥꯗꯝ ꯉꯥꯡꯉꯦ ꯑꯗꯒꯤ ꯃꯥꯅꯒ ꯏꯃꯨꯡꯗꯣ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯍꯜ ꯂꯃꯟ ꯊꯛ ꯈꯥ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯤ ꯃꯥ ꯉꯥꯡꯕ ꯑꯗꯒꯤ ꯂꯧ ꯌꯣꯟꯗꯅꯕ ꯏꯪꯈꯣꯜ ꯌꯣꯟꯗꯅꯕ ꯃꯥꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯀꯣꯏꯉꯥꯡ ꯉꯥꯡꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯔꯣꯏ ꯕꯗꯅꯥꯝ ꯆꯥꯔꯒ ꯇꯣꯛꯀꯅꯤꯀꯣꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗꯩ ꯉꯥꯒꯁꯦ ꯌꯣꯟꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯔꯦ ꯑꯗꯣ ꯉꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯁꯦꯃꯥꯡꯕꯤ ꯇꯧꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯇꯥꯟꯖꯔꯨꯔꯤꯕ ꯐꯥꯖꯔꯤꯕ ꯉꯥꯗꯣ ꯑꯗꯨꯝ ꯂꯦꯝꯅ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯀꯞꯄ ꯌꯥꯕ ꯀꯞꯄꯦ ꯅꯨꯡꯉꯥꯏꯇꯅ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯇꯨꯃꯤꯟ ꯂꯩꯔꯦ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯀꯣ ꯏꯔꯨꯁꯦ ꯁꯦꯡꯅ ꯂꯨꯖꯊꯣꯛꯄꯤꯔ ꯃꯥꯁꯦ ꯂꯩꯔꯦ ꯃꯥꯁꯦ ꯁꯨꯝ ꯐꯝꯃꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯑꯦꯕ ꯅꯣꯡ ꯃꯪꯕꯒꯤ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯗꯨꯝ ꯃꯥꯜꯂꯒ ꯂꯩꯌꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯅ ꯁꯨꯡꯃꯝꯗꯤ ꯃꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯥꯁꯤꯅ ꯉꯥꯁꯦ ꯃꯩꯇꯩ ꯉꯥ ꯈꯔ ꯐꯖꯕꯁꯦ ꯃꯥꯅ ꯄꯨꯔꯒ ꯃꯅꯥꯎꯅꯨꯄꯤꯁꯦ ꯄꯨꯔꯒꯀꯣ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯋꯥꯈꯜꯗꯣ ꯅꯍꯥꯟꯒꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯅꯦ ꯃꯅꯥꯎꯅꯨꯄꯤꯁꯦ ꯄꯨꯔꯒ ꯀꯩꯁꯨ ꯆꯠꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯅꯁꯨ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯡꯍꯜꯂꯒ ꯃꯤꯅ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯀꯣ ꯃꯥꯅ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦꯕ ꯃꯤꯗꯨꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯕꯤꯔꯝꯕꯅꯦꯕ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯒ ꯃꯥꯒ ꯆꯠꯂꯒ ꯉꯥꯁꯦ ꯊꯤꯜꯂꯨꯔꯒ ꯅꯨꯄꯥꯁꯦ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯂꯩꯔꯝꯃꯒ ꯅꯪ ꯊꯕꯛ ꯁꯪꯉꯗꯤ ꯑꯩꯈꯣꯏꯗ ꯉꯥꯛꯇ ꯂꯥꯛꯄꯤꯒꯦꯔꯥꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯃꯝꯁꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯗꯅꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯂꯥꯛꯀꯦ ꯀꯩꯅꯣ ꯂꯥꯛꯀꯦ ꯑꯩ ꯉꯥꯁꯦ ꯆꯤꯁꯦ ꯊꯅꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯅꯣꯏꯗ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦꯀꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯊꯣꯡꯒꯥꯟꯗꯩ ꯑꯗꯨꯝ ꯀꯣ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗꯤ ꯃꯥꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯆꯦꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯄꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯩ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯅꯪ ꯀꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯅꯪ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯅꯥ ꯈꯠꯅꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯪꯕꯖꯥꯠꯅꯤꯗ ꯑꯗꯨ ꯃꯥꯅ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯤꯔꯝꯃꯦ ꯀꯀꯥꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯥꯎꯋꯦ ꯑꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯑꯒ ꯃꯥ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯛꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯨꯡꯗꯣ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤꯅ ꯀꯂꯛ ꯄꯦꯟꯅꯒꯅꯤ ꯑꯩ ꯂꯣꯟꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯂꯣꯟꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯉꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯅꯪ ꯍꯥꯏꯔꯣ ꯁꯤꯅꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯕ ꯑꯩꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯁꯨ ꯈꯟꯐꯝ ꯈꯪꯗꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯁꯨ ꯋꯥꯈꯜ ꯊꯣꯛꯇꯕꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯇꯝꯗꯨꯗꯀꯣ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯑꯩ ꯃꯥꯁꯦ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯅꯤꯅ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯇꯝꯗ ꯑꯩ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦ ꯃꯥꯁꯦ ꯋꯥꯔꯛꯇꯅꯗꯤ ꯇꯣꯛꯑꯣꯏꯁꯦ
ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯆꯦꯁꯤꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯕ ꯃꯥꯁꯦ ꯆꯪꯍꯜꯂꯦꯗꯅ ꯆꯪꯍꯜꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯆꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯃꯥꯡꯉꯤ ꯄꯩꯁꯥ ꯃꯥꯡꯉꯤ ꯍꯥꯏꯔ ꯃꯥꯁꯦ ꯕꯗꯅꯥꯝ ꯇꯧꯔꯁꯤ ꯈꯣꯠꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯉꯥꯡ ꯋꯥꯈꯜ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏꯅ ꯍꯥꯏꯔꯒ ꯉꯥꯏꯅꯔꯦ ꯃꯣꯏꯁꯦ ꯉꯥꯏꯔꯒ ꯑꯗꯨꯝ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯐꯤꯂꯝꯗ ꯗꯔꯃꯥꯗ ꯂꯃꯟ ꯈꯨꯝꯕꯁꯦ ꯂꯝꯕꯤꯗ ꯉꯥꯏꯔꯒ ꯍꯦꯛꯇ ꯂꯨꯝꯃꯒ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯄꯪꯌꯥꯗ ꯌꯥꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤꯕ ꯃꯈꯨꯔꯥꯁꯦ ꯁꯤꯁꯨ ꯀꯨꯏꯅ ꯆꯪꯉꯛꯇꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯀꯨꯏꯅ ꯅꯍꯥꯟꯒꯩꯗꯤ ꯆꯥꯟꯁ ꯌꯦꯡꯉꯤꯉꯩꯗꯗꯤ ꯑꯗꯨꯝ ꯆꯪꯉꯛꯏꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯏꯔꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯐꯅ ꯀꯨꯏꯅ ꯆꯪꯉꯛꯇꯦ ꯍꯥꯏ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯈꯥꯡꯒꯦ ꯍꯥꯏ ꯃꯆꯦꯁꯤꯁꯨ ꯀꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯣꯏ ꯁꯥꯎꯅꯤꯡꯕꯀꯣ ꯅꯪ ꯑꯃꯨꯛꯇꯪꯗꯤꯅ ꯈꯜꯂꯒ ꯃꯥꯅ ꯃꯃꯥꯗꯁꯨ ꯇꯝꯈꯤꯗ꯭ꯔꯦ ꯄꯥꯎꯁꯦ ꯃꯣꯏ ꯃꯃꯥꯁꯦ ꯑꯗꯩ ꯋꯥꯈꯜ ꯀꯌꯥꯒ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯃꯄꯥꯗꯁꯨ ꯃꯥꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯄꯥꯗꯨꯗ ꯍꯥꯏ ꯃꯄꯥꯗꯤ ꯋꯥꯖꯥꯎꯒ ꯉꯥꯡꯕꯅꯤꯅ ꯑꯃꯨꯛ ꯈꯠꯅꯔꯨꯅꯤ ꯃꯅꯥꯎꯅꯨꯄꯤꯁꯤ ꯈꯛꯇꯪ ꯕꯗꯅꯥꯝ ꯆꯥꯔꯒ ꯇꯣꯛꯀꯅꯤꯅ ꯃꯥꯁꯦ ꯀꯌꯥ ꯆꯤꯛꯇꯅ ꯈꯥꯡꯉꯤ ꯃꯥꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯊꯥꯖꯅ ꯀꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯒ ꯃꯣꯏꯕꯥꯅꯤ ꯈꯛꯇꯅꯦꯕ ꯈꯪꯉꯤꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯩ ꯃꯥꯅ ꯅꯣꯡꯃꯀꯣ ꯑꯗꯨꯝ ꯃꯥꯅ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯌꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯅꯪꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯅꯪꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯝꯗꯣꯏ ꯃꯑꯣꯡꯗ ꯑꯩꯗꯤ ꯅꯪꯗꯣ ꯏꯆꯜ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯈꯤꯕ ꯀꯩꯝ ꯂꯩꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯁ ꯏꯕꯥꯅꯤ ꯂꯣꯏꯅꯕꯁꯦ ꯇꯜꯂꯤ ꯏꯕꯥꯅꯤ ꯂꯣꯏꯅꯔꯝꯃꯤꯁꯦ ꯃꯤꯅꯁꯨ ꯈꯪꯉꯒ ꯕꯗꯅꯥꯝ ꯆꯥꯔꯛꯄ ꯌꯥꯏ ꯈꯣꯠꯄ ꯌꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯨꯃꯤꯠꯁꯦ ꯃꯥ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯄꯁꯤꯅ ꯑꯗꯨꯃꯥꯏꯅ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯝꯕ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯆꯠꯈꯤꯕꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯍꯥꯟꯒꯩꯗꯤ ꯑꯁ ꯑꯩꯁꯦ ꯍꯥꯏꯔꯝꯗꯕꯤꯗ ꯃꯁꯥ ꯈꯪꯗꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯁꯨ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣꯀꯣ ꯑꯩꯁꯦ ꯍꯦꯟꯃꯜꯂꯦ ꯆꯨꯝꯃꯤꯗ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯑꯩꯒꯤ ꯏꯍꯣꯡ ꯏꯇꯧꯁꯤꯗ ꯈꯜꯂꯒ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯅꯥꯎꯄꯤꯒꯤ ꯑꯃꯨꯛ ꯈꯟ ꯃꯥ ꯃꯁꯥꯒꯤ ꯑꯃꯨꯛ ꯈꯟ ꯑꯁ ꯑꯩꯁꯦ ꯀꯩꯗꯧꯕꯩ ꯍꯥꯏꯔꯨꯏꯅꯣ ꯁꯤꯗ ꯈꯟꯕꯗ ꯃꯥꯁꯦ ꯃꯃꯥꯏꯕꯤꯁꯦ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯈꯥꯡꯉꯦ ꯑꯍꯤꯡ ꯇꯨꯝꯕꯁꯤꯗꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤꯅ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯑꯗꯩ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯒ ꯃꯃꯥꯏꯁꯦ ꯈꯨꯝꯖꯤꯜꯂꯒ ꯄꯪꯏꯗ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯁ ꯑꯩ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯏꯀꯥꯏꯃꯟꯗꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯅꯤꯡꯗꯦ ꯍꯥꯏ ꯏꯀꯥꯏꯃꯟꯕꯒꯤꯀꯣ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯑꯋꯥꯕ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯕꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕꯁꯤꯗ ꯆꯍꯤ ꯑꯅꯤꯃꯨꯛ ꯍꯧꯔꯦ ꯆꯍꯤ ꯑꯅꯤꯃꯨꯛꯁꯦꯀꯣ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯗꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯀꯔꯤꯝꯇ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯊꯣꯛꯍꯟꯅꯤꯡꯗꯕꯀꯣ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯨꯔꯥꯁꯦ ꯃꯥꯅ ꯆꯍꯤ ꯑꯅꯤꯃꯨꯛꯁꯦ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯃꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄꯩ ꯇꯥꯏꯞ ꯇꯧꯔꯕꯅꯦ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯆꯥꯛꯁꯪꯗ ꯑꯦꯟꯁꯥꯡ ꯁꯦꯝꯃꯝꯃꯦꯗꯅ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯄ ꯇꯁꯦꯡꯅ ꯃꯥ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯅꯦ ꯑꯗꯨꯝ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯤꯕꯨ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯉꯦ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤꯀꯣ ꯈꯟꯕꯁꯤꯗꯅꯦ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯍꯥꯏꯅ ꯊꯤꯟꯕ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯗꯣꯏꯕ ꯂꯧꯕꯨꯛꯇ ꯃꯥꯅ ꯊꯕꯛ ꯁꯨꯔꯦꯗꯅ ꯂꯧꯕꯨꯛꯇ ꯀꯩꯒꯨꯝꯕ ꯂꯥꯛꯑꯕ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯁꯦ ꯀꯧꯁꯟꯅꯔꯒ ꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅ ꯑꯩ ꯍꯥꯠꯄ ꯐꯥꯎꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯅꯨꯄꯤꯁꯤꯅ ꯑꯥꯏꯟ ꯂꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯠꯄ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤꯀꯣ ꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ ꯊꯃꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯛꯑꯕꯁꯤꯕꯨ ꯑꯥꯏꯟꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯤꯕꯨ ꯍꯥꯠꯇꯣꯛꯇꯕꯤꯗ ꯑꯗꯨꯝ ꯊꯝꯒꯗꯣꯏꯔꯥꯅ ꯍꯥꯏ ꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯤꯒꯤ ꯊꯃꯣꯏꯗ ꯆꯛ ꯊꯤꯜꯂꯒꯀꯣ ꯑꯥꯏꯟꯅ ꯌꯥꯗꯦ ꯂꯣꯅ ꯌꯥꯗꯦꯅ ꯃꯤꯁꯦ ꯀꯩꯁꯨꯝꯇ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯪꯒ ꯆꯥꯎꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯪꯒ ꯂꯩꯖꯗꯕ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯃꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯒ ꯂꯥꯛꯑꯕꯅꯦꯕ ꯇꯁꯦꯡꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯐꯅ ꯍꯣꯠꯅꯔꯁꯨ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯂꯤꯆꯠꯁꯦ ꯐꯠꯇꯦ
ꯈꯣꯠꯇꯦꯅ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯁꯦꯜ ꯄꯤꯗꯅ ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯔꯒ ꯆꯪꯉꯤ ꯁꯤꯒꯤ ꯀꯔꯞꯁꯟꯁꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯊꯤꯡꯉꯤ ꯑꯗꯨꯕꯨ ꯑꯊꯤꯡꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅ ꯁꯣꯏꯔꯤꯅꯣꯗꯤ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯚꯣꯠꯇ ꯄꯩꯁꯥ ꯌꯦꯟꯕꯁꯤꯁꯨ ꯌꯦꯟꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯌꯦꯟꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯟꯗ꯭ꯔꯥ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯆꯠꯅꯕꯤ ꯑꯃꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯌꯥꯎꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯋꯥꯕ ꯊꯦꯡꯅꯔꯕ ꯃꯤꯗꯨꯅ ꯈꯛꯇꯪ ꯆꯩꯊꯦꯡꯁꯦ ꯐꯪꯉꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯁꯨꯃꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯅꯣꯡꯃ ꯗꯥꯎ ꯌꯥꯗꯅ ꯍꯥꯏꯇꯥꯔꯦ ꯏꯊꯥ ꯊꯥꯖꯗꯅꯀꯣ ꯃꯣꯏ ꯀꯀꯥꯁꯦ ꯃꯣꯏꯗ ꯂꯥꯛꯄ ꯃꯇꯝꯁꯤ ꯃꯄꯥꯁꯦ ꯍꯪꯉꯦ ꯃꯥꯅ ꯃꯄꯥꯁꯦ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏ ꯃꯥꯁꯦ ꯀꯩꯝꯇ ꯈꯪꯖꯅꯗꯕ ꯁꯥꯔꯒ ꯂꯩ ꯃꯥ ꯃꯤꯀꯨꯞꯁꯤꯗ ꯇꯧꯕ ꯑꯃ ꯈꯪꯗꯦꯕ ꯃꯄꯥꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯥꯅ ꯀꯧꯁꯜꯂꯒꯀꯣ ꯕꯗꯅꯥꯝ ꯑꯃꯗꯤ ꯄꯤꯔꯒꯦ ꯀꯥꯏꯅ ꯃꯥ ꯃꯁꯥꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯄꯥꯁꯦ ꯀꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥ ꯊꯣꯛꯄꯁꯤꯗ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯦ ꯖ꯭ꯋꯥ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯁꯤꯒꯤ ꯃꯥꯅ ꯃꯄꯥꯁꯤꯗ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏ ꯕꯕꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯅꯪ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯑꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥ ꯉꯁꯥꯏꯒꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯃꯥꯅ ꯈꯟꯖꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯃꯧꯄꯥꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯀꯣ ꯑꯗꯩ ꯃꯄꯥꯁꯦ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯕꯛ ꯆꯠꯄ ꯁꯥꯖꯟꯅꯔꯒꯀꯣ ꯊꯣꯛꯇꯣꯏꯅꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯐꯅ ꯀꯨꯏꯅ ꯀꯥ ꯑꯃꯒꯤ ꯀꯥꯆꯤꯟꯁꯤꯗ ꯃꯥꯁꯦ ꯂꯣꯠꯂꯒ ꯂꯩ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯀꯣ ꯀꯥꯆꯤꯟꯁꯤꯗ ꯍꯦꯛ ꯂꯣꯠꯄꯗꯣ ꯃꯥ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯨ ꯀꯥꯆꯤꯟꯁꯤꯗ ꯂꯣꯠꯂꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯦ ꯄꯨꯡ 2-3ꯃꯨꯛ ꯉꯥꯏꯔꯦ ꯁꯨꯛꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯃꯈꯨꯔꯥꯁꯦ ꯁꯨꯛꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯀꯣ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅꯦ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ ꯄꯨꯡ 3-4 ꯀꯣ 3 ꯃꯥꯅ ꯄꯨꯡꯁꯦ ꯗꯥꯏꯔꯦꯛꯇꯤ ꯀꯥꯎꯔꯦ ꯍꯥꯏ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯝꯇ ꯄꯥꯏꯕ ꯅꯠꯇꯦ ꯃꯣꯏ ꯏꯃꯨꯡꯁꯤꯗꯀꯣ ꯉꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏ ꯍꯥꯏ ꯆꯥꯎꯔꯥꯛꯅ ꯃꯥꯅ ꯄꯨꯡ 3-4 ꯈꯪꯗꯦ ꯑꯩꯅ ꯉꯥꯏꯕꯁꯦ ꯑꯗꯨꯏ ꯃꯇꯨꯡꯁꯤꯗ ꯃꯈꯨꯔꯥꯁꯦ ꯆꯪꯉꯛꯑꯕ ꯖꯥꯠꯅꯤꯗ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯉꯒ ꯆꯪꯉꯛꯏ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯨꯔꯥꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯗꯀꯣ ꯊꯦꯝꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯃꯁꯥꯒꯁꯦ ꯑꯗꯨꯝ ꯇꯞ ꯄꯥꯏꯗꯅ ꯃꯁꯝꯗꯒ ꯅꯥꯟꯕꯤꯗꯅꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯅꯕ ꯇꯧꯕꯖꯥꯠꯅꯤꯗ ꯁꯤ ꯃꯥꯅ ꯎꯔꯒ ꯃꯥꯅ ꯈꯪꯂꯥꯎꯗꯤ ꯂꯥꯎꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯚꯥꯞ ꯑꯣꯏꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯥꯛꯇ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯏ ꯆꯦꯛꯀꯨꯝꯕ ꯄꯥꯏꯔ ꯃꯀꯣꯛꯁꯤꯗ ꯊꯣꯝꯕꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯆꯦꯛꯇꯨꯁꯨ ꯏꯃꯨꯡꯁꯤꯗ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯂꯣꯠꯂꯤꯗꯨ ꯍꯥꯏꯗꯤ ꯂꯣꯠꯂꯤꯅꯦꯅꯀꯣ ꯂꯣꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯣꯠꯂꯤꯁꯤꯕꯣ ꯃꯉꯣꯟꯗ ꯍꯥꯠꯄ ꯌꯥꯕ ꯄꯣꯠ ꯑꯝꯇꯁꯨ ꯄꯥꯏꯗꯦ ꯊꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯝꯇꯁꯨ ꯄꯥꯏꯗꯦꯅ ꯃꯥꯅ ꯈꯜꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯏꯃꯨꯡꯁꯤꯗ ꯑꯗꯣ ꯗꯥꯎꯅ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯃꯃꯥꯒꯤ ꯁꯦꯔꯐ꯭ꯂꯥꯗꯣ ꯑꯗꯨꯒꯤ ꯅꯨꯡ ꯍꯥꯏꯇꯥꯔꯦ ꯅꯨꯡ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯅꯨꯡꯗꯨꯅ ꯆꯥꯡ ꯄꯨꯔꯒ ꯅꯨꯡꯗꯣ ꯂꯩꯕꯒꯤ ꯀꯥꯡꯉꯒ ꯂꯩꯕꯁꯦ ꯃꯥꯅ ꯎꯔꯕ ꯑꯗꯩ ꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯗ ꯄꯥꯏꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯋꯥꯏꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛ ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯊꯣꯝꯕꯅꯤ ꯑꯍꯥꯟꯕꯁꯤꯗꯤ ꯄꯥꯜꯍꯧꯗꯦꯌꯦ ꯑꯗ ꯃꯨꯛꯊꯣꯛ ꯃꯨꯛꯁꯤꯟ ꯇꯧꯕꯁꯤꯗꯀꯣ ꯅꯨꯡꯁꯦ ꯃꯥꯅꯅꯦ ꯑꯃꯨꯛ ꯄꯥꯏꯔꯒ ꯑꯃꯨꯛꯁꯨ ꯊꯣꯝꯖꯤꯟꯕꯅꯤ ꯊꯣꯝꯕ ꯍꯥꯏꯕꯗꯤ ꯊꯣꯝꯕ ꯅꯠꯇ꯭ꯔꯦ ꯂꯪꯕ ꯊꯣꯝꯕꯗꯤ ꯂꯥꯝꯕꯗ ꯃꯈꯨꯔꯥꯁꯤꯅꯀꯣ ꯉꯥꯛꯊꯣꯛꯈꯤꯗꯣꯔꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯊꯣꯝꯃꯒꯗꯤ ꯄꯥꯜꯂꯦꯅ ꯊꯣꯝꯕꯁꯦ ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯅꯨꯡꯁꯦ ꯈꯨꯜꯂꯒꯀꯣ ꯃꯥꯅꯅꯦ ꯑꯃꯨꯛ ꯃꯀꯣꯛꯁꯤꯗꯅꯦ ꯍꯟꯖꯟ ꯊꯣꯝꯕꯅꯤ ꯏꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯃꯀꯣꯛꯁꯤꯗ 3-4ꯔꯛ ꯃꯥꯅ ꯊꯣꯝꯕꯅꯤ ꯀꯟꯅ ꯑꯗꯩ ꯃꯥꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯀꯜꯂꯛꯄꯦꯅ ꯐꯥꯎꯕ ꯑꯁ ꯑꯃꯨꯛ ꯇꯁꯦꯡꯅ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯑꯁ ꯑꯩꯁꯦ ꯖꯦꯟꯗ ꯆꯪꯗꯣꯏꯅꯤꯀꯣꯅ ꯈꯜꯂ ꯁꯤꯡꯒꯩ ꯐꯨꯔꯗꯤ ꯌꯥꯔꯦꯗꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯥꯅ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯏꯃꯨꯡꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯆꯦꯟꯖꯜꯂꯛꯑꯦꯀꯣ ꯆꯦꯟꯖꯜꯂꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯪꯕꯁꯤꯗ ꯃꯥꯅꯅꯦ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯡꯍꯟꯒꯦ ꯇꯧꯋꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯀꯦ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯏꯖꯠꯁꯦ ꯃꯥꯡꯅꯤꯡꯗꯕꯅꯤꯅ ꯃꯥꯅꯀꯣ ꯃꯇꯝꯗ ꯃꯣꯏꯒꯤ ꯐꯛꯀꯥꯁꯦ ꯐꯥꯛꯇꯣꯛꯑꯒ ꯄꯩꯁꯥ ꯊꯝꯕꯅꯤ ꯄꯩꯁꯥꯗꯣ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯂꯩꯔꯝꯃꯤ ꯈꯣꯠꯂꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯀꯥꯏꯗꯩꯅꯣ ꯈꯣꯠꯇꯣꯏꯅꯣ ꯇꯧꯗꯦ ꯅꯨꯄꯥꯁꯤꯁꯨ ꯁꯥꯎꯔꯛꯑꯦ ꯍꯥꯏꯕ ꯇꯧꯗꯕ ꯄꯣꯠꯇꯣ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯁꯥꯎꯔꯛꯑꯦ ꯑꯗꯩ ꯄꯤꯀꯥꯎꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯃꯥꯟꯅꯔꯤꯕꯁꯤꯗ ꯗꯥꯎꯅ ꯌꯥꯏꯁꯨ ꯅꯨꯄꯥꯗꯨꯒꯤ ꯄꯤꯀꯥꯎꯗ ꯄꯩꯁꯥ ꯌꯥꯎꯔꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯛꯀꯥꯗ ꯊꯝꯕꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤꯅ ꯍꯥꯏ ꯁꯤꯗꯅꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤꯅꯦ ꯃꯅꯥꯎꯅꯨꯄꯤ ꯃꯤꯃꯥꯟꯅꯗꯕꯤꯁꯦ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔ ꯍꯥꯏꯗꯤ ꯃꯤꯃꯥꯟꯅꯗꯕꯅꯤꯅꯀꯣ ꯋꯥꯈꯜꯗꯣ ꯀꯩꯝ ꯈꯟꯕ ꯉꯝꯗꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯥꯎꯄꯤꯅꯁꯨ ꯃꯌꯥꯝꯅ ꯍꯪꯉꯤꯕ ꯈꯣꯠꯂꯤꯕꯗꯣꯀꯣ ꯃꯥꯅ ꯈꯨꯝꯃꯛꯑꯁꯨ ꯃꯥꯗꯤ ꯃꯤꯃꯥꯟꯅꯗꯕꯅꯤꯅ ꯄꯪꯈꯥꯏꯗ ꯍꯥꯏꯖꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯈꯟꯕꯖꯥꯠꯅꯤꯗ ꯑꯆꯥꯄꯣꯠꯇꯨꯁꯨ ꯇꯥꯏꯌꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯃꯈꯨꯔꯥꯁꯤꯅ ꯃꯅꯥꯎꯄꯤꯗ ꯊꯦꯝꯗꯨꯕ ꯑꯆꯥꯄꯣꯠꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯑꯗꯒꯤ ꯍꯨꯔꯥꯟꯒꯦ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ
ꯃꯤ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯊꯧꯅꯥ ꯈꯤꯇꯪ ꯑꯣꯏꯕ ꯉꯁꯥꯏ ꯐꯨꯕꯗ ꯄꯦꯜꯍꯧꯗꯕꯗꯣ ꯅꯨꯡꯁꯤꯅ ꯊꯣꯝꯃꯒ ꯑꯁ ꯑꯃꯨꯛꯇꯪ ꯐꯖꯅ ꯊꯣꯝꯕꯅꯦ ꯊꯣꯝꯕꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛꯀꯅꯦ ꯅꯥꯇꯣꯟꯒ ꯇꯥꯏꯅꯕꯁꯦ ꯅꯥꯈꯥꯡ ꯍꯥꯏꯗꯅ ꯅꯥꯈꯥꯡꯁꯤꯗ ꯄꯥꯟꯕꯖꯥꯠꯅꯤꯗ ꯅꯥꯈꯥꯡꯗ ꯄꯥꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯑꯦ ꯅꯨꯄꯥꯁꯦ ꯑꯁ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯅꯪꯇꯁꯤ ꯍꯦꯟꯃꯜꯂꯤ ꯈꯣꯠꯃꯜꯂꯤ ꯍꯥꯏ ꯄꯩꯁꯥ ꯍꯨꯔꯥꯜꯂꯝꯃꯅꯤ ꯑꯩꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯅꯤ ꯀꯥꯏꯅ ꯃꯥꯁꯨ ꯍꯥꯏꯌꯦ ꯏꯄꯥꯁꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ 이모시다 ꯄꯩꯁꯥ ꯍꯨꯔꯥꯟꯅꯕ ꯇꯧꯋꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯐꯩ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯤꯖꯥꯠꯅꯤ ꯁꯦꯜꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯁꯦ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯔꯣꯝꯗ ꯂꯩꯀꯥꯏꯁꯦ ꯌꯥ ꯁꯟꯗꯣꯛꯈ꯭ꯔꯦꯕꯀꯣ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯕꯁꯤꯗ ꯑꯁꯤꯗꯒꯤ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯀꯣ ꯃꯥꯅ ꯈꯟꯖꯔꯨꯕꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯐꯨꯕꯗꯒ ꯁꯤꯔꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅꯤꯅ ꯍꯨꯔꯥꯟꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯗꯁꯨ ꯄꯛꯆꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯤ ꯌꯥꯝ ꯑꯣꯏꯕꯒꯤ ꯃꯥꯁꯦ ꯍꯨꯔꯥꯜꯂꯝꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔ ꯄꯩꯁꯥꯗꯣ ꯁꯤꯡꯒꯣ ꯈꯣꯠꯀꯣ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯂꯧꯍꯧꯋꯦ ꯍꯥꯏꯌꯦꯕ ꯄꯩꯁꯥꯗꯣ ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯂꯧꯍꯧꯔꯦꯅ ꯍꯥꯏ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯁꯦ ꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕꯀꯣ ꯆꯍꯤ 2 ꯍꯦꯟꯅ ꯉꯥꯏꯔꯛꯄꯅꯦ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯐꯥꯎꯗ꯭ꯔꯤ ꯍꯥꯏ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯍꯥꯏ ꯑꯁ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯁꯤꯅꯤꯀꯣ ꯑꯣꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯂꯩꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕꯀꯣ ꯑꯁꯥ ꯑꯝꯇ ꯂꯩꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯁꯥ ꯍꯥꯏꯕꯕꯨ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯌꯨꯝꯁꯦ ꯐꯖꯅ ꯂꯦꯞꯍꯧꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯕ ꯑꯁꯤ ꯈꯛꯇꯪꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯥ ꯂꯨꯍꯣꯡꯒꯦꯅꯁꯨ ꯈꯟꯗꯔꯦ ꯍꯥꯏꯕ ꯂꯨꯍꯣꯡꯒꯦꯅ ꯈꯟꯗ꯭ꯔꯤ ꯃꯥꯁꯦ ꯏꯀꯥꯏꯖꯕꯗꯣ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯔꯒ ꯃꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯍꯥꯟꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯀꯣ ꯃꯥꯅ ꯅꯨꯄꯥꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯁꯦ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯥꯁꯦ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯂꯩꯅꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯁꯦ ꯀꯧꯅ ꯉꯥꯡꯅꯗꯅ ꯆꯪꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯏꯀꯥꯏꯕꯒꯤ ꯃꯥꯁꯦ ꯃꯥꯡꯒꯣꯟ ꯀꯥꯔꯨꯔꯦꯅ ꯄꯥꯎ ꯂꯥꯛꯑꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯕꯀꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯥꯡꯒꯣꯟ ꯀꯥꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯀꯥꯏꯅ ꯄꯥꯎꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯍꯤꯡ ꯑꯍꯤꯡ ꯀꯞꯄꯦ ꯍꯥꯏꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯅ ꯊꯕꯛꯀ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯀꯞꯄꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯞꯄꯦ ꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯅꯦ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯦ ꯃꯅꯥꯎꯄꯤ ꯀꯣ ꯆꯥꯛ ꯄꯤꯖꯕ ꯂꯣꯏ ꯂꯣꯏꯔꯒꯅꯦ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯃꯥꯁꯦ ꯐꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯁꯦ ꯃꯥꯅ ꯂꯩꯁꯦ ꯃꯈꯜ ꯁꯨꯅ ꯊꯥꯏ ꯍꯥꯏꯕꯀꯣ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯃꯥꯗꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯥꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯌꯦ ꯃꯥꯅ ꯃꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯕꯣꯛꯁꯦ ꯃꯄꯥ ꯄꯣꯛꯄ ꯃꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕ ꯑꯗꯩ ꯂꯩ ꯅꯥꯆꯣꯝꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯃꯁꯥ ꯅꯥꯟꯕꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯥꯁꯨ ꯃꯕꯣꯛꯇꯨꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯝ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕꯒꯤ ꯂꯩꯁꯦ ꯌꯥꯝ ꯊꯥꯏ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯜꯗ ꯐꯨꯊꯔꯛꯄꯒꯤꯀꯣ ꯂꯩꯗꯒ ꯃꯥꯒꯤ ꯌꯥꯝꯅ ꯑꯗꯔ ꯒꯨꯂꯥꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯂꯩ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯠꯄ ꯀꯩꯅꯣꯗ ꯍꯥꯏꯅꯕꯅꯦ ꯃꯦꯔꯤꯒꯣꯜ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯩꯇꯩꯗꯗꯤ ꯀꯔꯤ ꯂꯩ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯩ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯠꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯏ ꯑꯗꯔ ꯒꯨꯂꯥꯞ ꯊꯥꯏ ꯑꯗꯨꯒꯤ ꯂꯩ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯠꯄꯤꯗꯣ ꯑꯗꯨꯁꯨ ꯊꯥꯏ ꯂꯩ ꯃꯈꯜ ꯑꯗꯨꯝ ꯈꯔ ꯊꯥꯏ ꯑꯗꯨꯒ ꯁꯅꯥꯔꯩꯁꯨ ꯊꯥꯏ ꯁꯅꯥꯔꯩꯁꯤꯅ ꯊꯥꯔꯨꯔꯒ ꯑꯊꯣꯟꯕꯤꯅꯦꯅ ꯊꯥꯔꯨꯔꯒ ꯊꯣꯟꯗꯕꯤꯒ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯊꯥꯕꯁꯤꯅ ꯃꯥꯁꯦ ꯂꯩꯔꯥꯡꯗꯣ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯃꯥꯅ ꯑꯗꯨꯝ ꯀꯞꯄꯦ ꯍꯧꯈꯤꯕꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤꯅ ꯀꯅꯥꯒꯤ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦꯀꯣ ꯀꯥꯏꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯅꯨꯡꯁꯤꯖꯕꯁꯦ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤꯒ ꯂꯩꯃꯤꯟꯅꯒꯗꯣꯏꯕ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗꯀꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯂꯝꯂꯥꯟꯕꯤꯗꯨꯒ ꯃꯥꯒ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯗꯣꯏꯕ ꯃꯣꯏꯕꯥꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯋꯥꯍꯩꯁꯤꯗꯤ ꯐꯖꯕ ꯋꯥꯍꯩ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯈꯟꯖꯕ ꯋꯥꯍꯩꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯥꯎꯗꯝꯖꯕꯅꯤ ꯐꯃꯨꯡ ꯑꯃꯠꯇꯗꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯇꯨꯃꯤꯟꯅꯔꯒꯗꯣꯏꯕ ꯑꯁ ꯌꯥꯝ ꯄꯥꯝꯃꯨꯖꯩꯌꯦ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩꯌꯦꯅ ꯍꯥꯏꯔ ꯃꯥ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯄꯥꯝꯃꯨꯖꯩ ꯍꯥꯏꯔ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕ ꯃꯃꯥꯁꯤꯅꯅꯦ ꯑꯗꯨꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩꯌꯦꯅ ꯁꯣꯜꯂꯒꯅꯦ ꯃꯥ ꯀꯞꯄꯁꯤꯅꯦ ꯅꯪꯁꯨ ꯅꯅꯥꯎꯄꯤꯗꯧꯅ ꯉꯥꯎꯗꯣꯔꯕ ꯀꯥꯟꯗ ꯍꯥꯏꯌꯦ ꯃꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅꯦ ꯀꯞꯄꯝꯕꯒꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯃꯥ ꯈꯠꯅꯩꯌꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩ ꯂꯩꯕ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯣꯏꯅ ꯂꯩꯕꯩ ꯋꯥꯅꯤ ꯀꯃꯥꯏꯅ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂ ꯑꯩꯈꯣꯏ ꯄꯥꯕꯒ ꯅꯪꯒꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯅꯤ ꯅꯣꯏ ꯂꯩꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯕ ꯉꯝꯗꯕꯅꯤ ꯀꯥꯏ ꯃꯥꯁꯦ ꯀꯞꯄꯤ ꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯄꯤꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯛꯇꯗꯅ ꯍꯣꯏ ꯃꯥꯒꯤ ꯁꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯉꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯌꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯋꯥꯍꯩ ꯋꯥꯇꯥ ꯍꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏ ꯃꯥ ꯑꯍꯤꯡ ꯀꯌꯥ ꯀꯌꯥ ꯑꯗꯨꯝ ꯀꯞꯄꯦ ꯍꯥꯏ ꯀꯞꯅ ꯀꯞꯅ ꯎꯄꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯜꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯥꯅ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯕꯀꯣ
ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯑꯃꯨꯛꯇꯪꯗꯤ ꯍꯟꯕꯤꯔꯛꯎꯕ ꯀꯥꯏꯅꯅꯦ ꯑꯍꯤꯡ ꯀꯌꯥ ꯀꯌꯥ ꯇꯨꯝꯗꯅ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯃꯥꯅꯀꯣ ꯆꯨꯔꯤ ꯍꯥꯏꯗꯤ ꯗꯥꯔꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯗꯥꯔꯤꯁꯤꯗ ꯐꯝꯃꯒ ꯊꯥꯕꯜꯁꯦ ꯌꯦꯡꯉꯒꯅꯦ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯒ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯐꯣꯡꯗꯣꯛꯆꯈꯤ ꯍꯥꯏꯌꯦ ꯆꯣꯏꯔꯣꯟꯗꯧꯅꯀꯣ ꯃꯆꯤꯟꯗ ꯑꯗꯨꯝꯁꯨ ꯂꯣꯜꯂꯦ ꯍꯥꯏꯕ ꯃꯥꯁꯦ ꯅꯨꯃꯤꯗꯥꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯑꯁ ꯃꯥꯁꯦ ꯍꯦꯛꯇ ꯀꯞꯄꯦꯀꯣ ꯂꯨꯍꯣꯡꯕꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯍꯥꯏꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯍꯌꯦꯡꯁꯦ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯀꯣꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯣꯝꯁꯤꯗ ꯃꯥꯒꯤ ꯁꯦꯟꯃꯥꯡꯕꯤꯁꯦ ꯃꯥꯅ ꯄꯤꯊꯣꯛꯑꯒ ꯃꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟ ꯃꯈꯣꯟꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯉꯥ ꯐꯥꯕ ꯆꯠꯂꯤ ꯉꯥ ꯐꯥꯕ ꯆꯠꯄꯁꯤꯗ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯀꯣ ꯃꯧꯄꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯍꯟꯗ꯭ꯔꯒ ꯅꯪ ꯅꯆꯦ ꯌꯥꯏꯁꯦ ꯁꯦꯟꯅꯧꯀꯣꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯁꯤꯁꯨ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯣꯏꯕꯅꯦ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦꯅ ꯃꯃꯥꯁꯤꯁꯨ ꯂꯩꯍꯧꯔꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦ ꯃꯅꯥꯎ ꯅꯨꯄꯤꯁꯤꯒꯤ ꯑꯃꯨꯛ ꯈꯟ ꯑꯗꯒꯤ ꯙꯣꯜ ꯃꯈꯣꯟꯁꯨ ꯑꯃꯨꯛ ꯇꯥꯅꯤꯡꯗꯀꯣ ꯃꯧꯄꯥꯁꯤꯗ ꯃꯥꯅ ꯐꯖꯅ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯅꯍꯥꯟꯃꯨꯛꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯅꯆꯦ ꯌꯥꯏꯁꯦ ꯃꯥꯅꯅꯦ ꯍꯥꯠꯇꯣꯛꯄꯤꯒꯦꯅ ꯇꯧꯏ ꯍꯥꯏꯗꯤ ꯃꯥꯅ ꯑꯣꯏꯗꯕꯁꯦ ꯍꯥꯏꯖꯜꯂꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ ꯍꯥꯏꯕꯁꯤꯗꯀꯣ ꯁꯤꯁꯦ ꯃꯥꯅ ꯌꯥꯝ ꯀꯤꯖꯕꯒꯤꯅꯦ ꯃꯥꯅ ꯃꯧꯄ꯭ꯋꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯦꯁꯤ ꯍꯦꯟꯅ ꯁꯦꯟꯅꯅꯕꯀꯣ ꯑꯣꯏꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯖꯜꯂꯦ ꯍꯥꯏꯕ ꯅꯆꯦ ꯌꯥꯏꯁꯦ ꯃꯥꯅꯅꯦ ꯍꯥꯠꯇꯣꯛꯄꯤꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯪ ꯏꯃꯨꯡꯁꯤꯗꯒꯤꯅꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯀꯅꯨ ꯅꯆꯦ ꯌꯥꯏꯁꯦ ꯅꯪ ꯐꯖꯅ ꯁꯦꯟꯅꯧꯀꯣꯅ ꯍꯥꯏꯕꯗꯣ ꯑꯧ ꯍꯣꯏꯅ ꯍꯥꯏ ꯃꯥꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯤꯔꯝꯃꯦ ꯍꯥꯏ ꯅꯪ ꯑꯆꯥꯄꯣꯠꯁꯤ ꯂꯩꯔꯒꯅꯦ ꯅꯆꯦ ꯌꯥꯏꯁꯤꯒ ꯆꯥꯎꯀꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯃꯥꯁꯦ ꯉꯥꯁꯦ ꯁꯨꯝ ꯐꯥꯕ ꯍꯧꯔꯦ ꯑꯍꯥꯟꯕꯗꯤ ꯃꯥꯁꯦ ꯀꯞꯄꯝꯃꯦ ꯍꯥꯏ ꯂꯧꯕꯨꯛꯁꯤꯗꯀꯣ ꯐꯝꯃꯒꯀꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯃꯌꯥꯗ ꯍꯥꯏꯕ ꯀꯣꯝꯗꯣ ꯃꯥꯁꯦ ꯀꯞꯄ ꯌꯥꯕ ꯀꯞꯊꯣꯛꯑꯦꯌꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨꯅꯦ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯛꯑꯦ ꯃꯥꯁꯦ ꯀꯞꯄꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯄꯦꯗꯅ ꯀꯞꯅ ꯃꯥꯁꯦ ꯉꯥꯁꯦ ꯐꯥꯕꯗꯩ ꯀꯞꯄꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯃꯥꯁꯦ ꯉꯥꯁꯦ ꯈꯔ ꯐꯥꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯍꯜꯂꯛꯄꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯌꯥꯆꯪꯉꯛꯄꯀꯣ ꯈꯔ ꯁ꯭ꯋꯥꯏꯁꯤꯗ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯉꯥꯁꯦ ꯃꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯁꯤꯡꯗꯀꯣ ꯈꯔ ꯌꯣꯜꯂ ꯃꯥꯁꯦ ꯂꯩꯔ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗꯤ ꯆꯥꯛꯁꯨ ꯊꯣꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗꯅ ꯃꯧꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯆꯦ ꯌꯥꯏꯁꯦ ꯐꯖꯅ ꯁꯪꯉꯝꯃꯦꯌꯦ ꯍꯥꯏꯕꯗꯤ ꯅꯆꯦ ꯌꯥꯏꯁꯦ ꯃꯤꯅ ꯍꯥꯠꯇꯣꯛꯄꯤꯒꯦ ꯇꯧꯋꯦꯒ ꯍꯥꯏꯕꯗꯣ ꯃꯆꯦꯅꯤꯅ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯃꯥꯁꯨ ꯐꯖꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯦ ꯃꯅꯥꯎꯄꯤꯒꯤ ꯃꯇꯧꯗꯨꯅꯦ ꯑꯁ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯀꯞꯅꯤ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯦ ꯊꯣꯡꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯄꯥꯅ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯤꯁꯤꯗ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏ ꯃꯅꯤꯡꯁꯦ ꯑꯝꯇ ꯊꯨꯡꯗꯔꯦꯀꯣ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯤꯗꯨꯁꯨ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯅꯤꯀꯣꯅ ꯈꯜꯂ ꯃꯥꯁꯦ ꯆꯥꯛꯁꯦ ꯊꯣꯡꯅꯤꯡꯗꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯧꯄꯥꯁꯤꯅ ꯆꯦꯆꯧꯕꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯅꯥꯎꯄꯥꯁꯦ ꯁꯤꯗꯀꯣ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯄꯥꯈꯪ ꯍꯥꯏꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯅꯨꯡ ꯇꯥꯔꯤ ꯋꯥꯡꯁꯨ ꯌꯥꯝ ꯋꯥꯡꯈꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯖꯔꯒ ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯡꯕꯗꯣ ꯑꯗꯣ ꯆꯦꯆꯧꯕꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯅ ꯉꯥꯁꯦ ꯉꯥꯅꯝ ꯅꯝꯕꯤꯌꯨ ꯍꯥꯏꯌꯦ ꯃꯧꯄꯥꯁꯤꯅꯀꯣ ꯍꯣꯏ ꯉꯥꯅꯝ ꯅꯝꯒꯦ ꯑꯗꯨꯒ ꯅꯪ ꯆꯥꯔꯣꯀꯣꯅ ꯃꯥꯅ ꯆꯥꯛꯁꯦ ꯊꯣꯡꯉ ꯃꯥꯁꯦ ꯏꯟꯁꯥꯡꯒ ꯊꯣꯡꯗꯔꯦ ꯃꯅꯥꯎꯄꯥꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯧꯄꯥꯁꯤꯗ ꯂꯣꯏꯅ ꯄꯥꯈꯣꯟ ꯁꯤꯔꯤ ꯅꯄꯥꯛꯄꯤ ꯍꯦꯛꯂꯛꯎ ꯅꯥꯀꯨꯞꯄꯤ ꯍꯦꯛꯂꯛꯎ ꯃꯣꯔꯣꯛ ꯍꯦꯛꯂꯛꯎ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥꯁꯦ ꯆꯥꯛꯁꯦ ꯊꯣꯡꯅꯤꯡꯗ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯧꯄꯥꯁꯤꯅ ꯉꯥꯅꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯏꯉꯪꯂꯥꯗꯣ ꯇꯧꯔꯒ ꯐꯖꯅ ꯅꯝꯃꯦꯀꯣ ꯆꯥꯛꯇꯨꯗꯤ ꯁꯧꯍꯜꯂꯒ ꯌꯥꯏꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯥꯁꯦ ꯉꯥꯅꯝꯗꯨꯒꯤ ꯃꯄꯣꯠ ꯃꯆꯩꯗꯣ ꯐꯖꯅ ꯁꯦꯝꯃꯦꯗꯅ ꯉꯥꯅꯝꯁꯦ ꯑꯗꯨꯝ ꯅꯝꯃꯒ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯉꯁꯤꯁꯦ ꯅꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯣ ꯍꯟꯖꯤꯜꯂꯛꯑꯔꯣꯏꯀꯣ ꯅꯪ ꯂꯨꯍꯣꯡꯉꯦꯀꯣꯅ ꯈꯜꯂ ꯃꯥꯁꯦ ꯃꯄꯤꯁꯦ ꯇꯨꯞ ꯇꯥꯏꯌꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯛꯁꯦ ꯊꯨꯝ ꯈꯔ ꯇꯣꯠꯂꯦ ꯅꯨꯃꯤꯠꯁꯦ ꯀꯥꯎꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯅꯅꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯅ ꯆꯥꯛꯁꯤꯗ ꯆꯥꯛꯁꯥꯁꯦ ꯐꯖꯅ ꯊꯤꯗꯣꯛꯑꯒ ꯊꯨꯝꯁꯤꯅ ꯐꯖꯅ ꯇꯣꯠꯄꯤꯔꯒ ꯉꯥꯅꯝꯗꯣ ꯇꯧꯔꯒ ꯃꯅꯥꯎꯅꯨꯄꯤ ꯀꯣ ꯃꯤꯃꯥꯟꯅꯗꯕꯤꯗꯣ ꯑꯗꯨꯗꯨꯒ ꯃꯧꯄꯥꯁꯤꯒ ꯆꯥꯛꯁꯦ ꯄꯤꯖꯩ ꯃꯧꯄꯥꯅ ꯆꯥꯈꯤꯕ ꯆꯥꯛꯁꯤꯗꯤ ꯑꯁ ꯌꯥꯝ ꯐꯖꯅ ꯆꯥꯏ ꯍꯥꯏ ꯃꯥꯁꯦ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯉꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯉꯛꯄꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯁꯦ
luhongasena haibazanida ma nupase masak su khangde chahi se mase yamsu yamjale haibasida manang nupaga se pakhang tabal da phari nipi ga koiba hore haiba hadi magi mokpa se ko pakhang yam phari chahi chap chabi di haiba ngamde ai magi keno sina luhongraba matung chahi ahum la marira sai chahi chap chabi di haiba ngamdri mana mayum palak toise mokpa se sidadi phasna pakhang phare haiba ko masu luhonga ge da sigi matam da di dum moise khara mokpa sinaga khara miron tarak pa hai tare ne ani mana ga khara tasan khomjaba to imung se imung oina manna ba lairak pa do ko imung moigi yum du di dum mabok mapuna phajana sabiram bani na yum du gi asoi arakti kemda leiba nati dana so tagi seldo talaga tungsen ba khaktang ni mahi masi ju amda tamna ba natrabani na ani maupa si su ma su laik tamdo ama khayun tamu khola lu ya daba makhong sengak tabani na masu yam ka hena haibdo oidabagi adum aphamo thaba kara suraga leirage da na khan bazani da ani manasu law inkol su sauna leibani na sina magi adum ojari da khala pase luhonga se na hare me yana su nang luhong ba yare yare hai sigi matamsida mane am nuksi jagi ba nupado madi machaga yaure haiba machaga se dum kaphai ka chatba haiba adumaya tawre masu hoena yare de mina su mana ko nupa se thigat kadaba se hek hairak bai tare ne mohon as nang nupa du ne yam phabani mamu phabami amta thengnagi roi duki mati gyan tabani khotpani na mi khuding mang hai basima gyan se ta da taram doi man da na masu nupa na so amta koi ga magi pusi sidare nupa na ne nagi mi se kai ko gi ibani nuksinar se hai base amata ta di mana kok se pangni ta di kumai harau su kem da sapana te duga imong da lairabani na ne kem ta da bhai tare ne ma chapa busum lila yeng bagum baldu di hai pet challe hai ba tai di kisu chaning de manau nu pi do ko gi mapa to ko matam da mi mang tu mang nai da to bani na ma su manau pi ga dum leimin pagi ma se hoi ai yare ke dai na dumai na khan bagi ma se lom ba se yagre da manau nu pisna mu kamai to bai na khalaga mau pa sin hai chi ai di ai leji di ai ga chi ai ka di dum lei dui ni nang na nong phado khatani nang na matam khara khaktani be ma senarami se chi ai ga di dum lai dam ai khal le ga nu pi ga thijal dam ni ga hai hai ko mau pa sina te ma se nungai boy kai boy hoida nu pi thijalaga dum lai mi na journey ma na thi da tau haidi yam thina tau da tawraga da aina ta mu thamma lore khola lore na hai ba se mana haining ba ko manau nu pi si da mak da mana to ma khanjabagi mana amdang unase na ko sisu ne maga haina singai ba nupa se unase hairakti magi mapo ki ra khangdi nupa se na mo na haik sung hai haikti manam da unase hai nupa se da ko nupa se na hoye na haina raga matam thanaraga ma se phone je si matam se da koi keypad ne hai pai se keypad pai maram se na mo da ma se khara su liksai hai bai sel se wana talak pani na ne pai ba mi khudi ma do smartphone ga loi pai na ra matam ni ma di paisa pamu bagi kedau du na keypad am khak pai hai da matam je thanaraga unaba matam se ne nupa se ma kai no ne gai khale wang charaga ne nupa yam male hai magi ma pure bo oi se ko yam phajai hai mana nuksi jaruba nupa do adudi kaino bo male koi apang bai tabang galaw mi male gyanyam ta bai ta hauji manga luhong dui nupa se sisna monda ai sibu haidi mana khanjagi ai se sakse phajarangani khange ba ai sak phajabagi asuk phajaba nupa sina haire I oirangani kan haib ko ai ko wari thabire iba nupi sina ne ma se am phaje na haijai dum phajaranga daba mali sengna araga nupa se kogi kuchu di kulai kuchu ni hai magi bor oiga doise ko wang charaga ko takka taraga aina sum bap na sakan pada si se koi wari da har ga lemba hero lemba do ko adugi figure gi tap tarong gani ado unaraga ne wari sanara kan sida lohong bari kai di loi yare duga ai inaw nu pi mi mana dabi amado adudi lai ye do hayengwai kaino tawrakanda ai inakta ima ba letrakanda karigumba laibak thidana ipwana ga ko nupi ga thirakanda maraibak thidana ga tawradi ai inakta thamjage yagadra khotkadra da haiba jani ma se si haiba gi damakta tawbun da ande basna yai kisum kai de khoi imung di mi yam yami nangna su hengwai leirakanda khangni khoi imung di moise yumse pulap saraga khogi magi bor oigadabse sijigi mapa se makubo oidore makubok sigi mayam basiga
ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯏꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯁꯥꯔꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯑꯗꯨꯝ ꯌꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯅꯪ ꯑꯩꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩ ꯈꯪꯉꯒ ꯍꯥꯏꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯈꯪ ꯈꯪꯗꯅ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯏꯔꯥꯅ ꯍꯪꯉꯤ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯏꯁꯦ ꯁꯤꯁꯤꯅ ꯑꯩ ꯅꯪꯅ ꯁꯛ ꯈꯪꯉꯦ ꯍꯥꯟꯅ ꯌꯥꯝ ꯐꯖꯅ ꯈꯪꯉꯦ ꯑꯩ ꯅꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯣꯏꯗ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯅꯤꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯅꯠꯇꯦ ꯑꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯇ꯭ꯋꯤꯁꯟ ꯀꯣꯆꯤꯡ ꯇꯧꯕꯒꯤ ꯑꯩ ꯂꯥꯛꯑꯝꯕꯅꯦ ꯈꯣꯠꯂꯝꯕꯅꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅꯗꯤ ꯅꯨꯄꯥꯁꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯎꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅꯗꯤ ꯅꯨꯄꯥꯁꯦ ꯁꯨꯡꯎ ꯎꯗꯕ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯅ ꯊꯕꯛ तसेंना हारगा थरोई खुंबा चलुबा हलकपा मक्ता होइरो अदगी दुकान चलुबा चेंग वालो मादी चेंग सु याम वानगल हैबको चेंग सिंग से वातबिनी सिंग सिना सेगा द येप्तुनी चेंग सिना मकुत नामना पाय याम चटकल हैबको अदुमाइना ग तौबसे दुम उबजानी द दुपासिना अदुदा उबने खोपने ना हाय मासे वारी सानरे मागी मपुरुबा ओगदोरिसे मासे थबा अमता तौदे गवर्नमेंट जॉब तौदेबा मासु दुमाइना यारगा मासे लुहोंगदोरे को लुहोंगबसे होंगमदागी मतमसिदा माना आइगी बोर ओगदबा आइगी इपुरेबसे मसक याम फजै माना नुसिजरिबा नुपादो अदुदगी मसक याम हेले हाय फजबा वांगबसु हेली लेमबसु हेली नुपा म ओइबगी मगुल करिमता वाते अदुबु मागी थमोइदा तागिबा अहानबा नुसिबदो अदुदि मा कावबा गमदेनाय माना खले बातोसिबु तौसिरा ना खले मा अस आई फारेदा माना ngang वादो को मा इकाइदे हायबा अदोके मतिक इकाइगिदो माना ममाई खुमजला खांगे हायबदो हौजिक फावबा निंसिंखगा खांगी ममाई से खुमजलगा दुमाइदो अस आई बातोगा तौररोइदा मोइ इमुंगी अहगी ओइनादि तौदोबा माना खलिसना तोगाना लाउ खोलु काइनागा दुमाइना हाइनिंगबो जानिदा अदे हाइगिद्रे मासे तुमिना दुम लेसनग्रे मासे लोहगमदागी कोई मोगी हिंगोनुंगदुगी हाय तारेने लेकाइदुगी मीने सुम चाक कौबजे सुम चारेको चारपा कांसिना नोंग इथा थाजदनको माना याम नुसिजगिबा नुपासे सिसिगी नुपीसे मोइदा लाए हायबको मासे पाखतले कइनो मा खैदा लाइसिबो अयना अमु हाइगिबदो निंसिंगा जाला काइनाने मसाना मरा लेजरुरबनिना मासे इकाइबोय कइबोय मासे कौबसु गमदे नुपीदुना हाना कौरे है माना कई हाइगी इदमा चंगोला फमुला खोइदा चाक चारा अमतंग चासे हाइबजाने मासे नुपीदुना कैम हारकपा नते को माना नुसिजरुबा नुपादो दुना चाक चारा अमतंग चासे हाइबसे मासे याम कपनिंगे खंबरा मासे कपनिंग बजे फाजलगा इदमा चाद्रसु यारेदा खोइदा हाय माना दा नुपीसना खुम्मी हाय अस यादे ददाना ने अमता हाइरुसो ना अइजे दम नहाने हाई लाकेन तौबनी एगोन इछौ तवै लांगी नहाने हाइद्रिबा खोट्रिबा आइना नंगना संगबा नुमित अमदा हाइरो नंगनि गानुसु याम पामे हाय गानु ग मान हाने लेसला थमबनी नंग पिजदोइनेना मचनुपि लुहोंगदोरेना माना हराउदनगा हाइरई मासे साउनिंगबदन मासे को साउनिंगबो कई मचनुपि ग साउनिंग हायबको काइना दौसु लैरे काइसु काइनारबजिबो नुसिबजिबु माना मचनुपिनी खल्ली माले काइना खजबदु को अदुदि मासे मपीसे ओरो तारी नुपीसिना हंगी हाय कइना दमाई कपिदु खोलिदो माना नुसी आइना मासे पामजै नुसीजेदि हाय यादमनको अस आइगिदि इबुंजु कनाम लैते द इबुंदुना खोजे नुसीबिदना दुमाइंगा गानुगा थवै लैरु हायबदु नु हाइतदना ऐसे कपनिदा ना हाय कपकनो नंग ननाउ नुपीदुसु पोरो उको नौपादुसु पोरो पुन्ना चामिनजे हायबजाने मासे होय ना हारगने नुमिदांगसे चकचाबा चटपसिदको अदुम मासे चारेको चाबसु मासे इकाई हाय हाइदी मानने थमोइ सिना नुसी हाय माना अहनबको माना नुसीजगिबा नुपासे चानिंगबसु फाउदे हाय मानने मचागा पमदना खोतनने नुसीने लग्नबसि उरगने ममितै मपीसे ओरो ताई सी ओइरा माले नुसीबा हाइरिसेना खल्ले हाय अदुमाइना हले अदुगा माना हलक्ट्रिगेदा सुमाइना हाइरमे हाय नुपासिदा नोमा अय नंगोंदा हाइगिबा वादो नंग कनामतदा हाइदोपिगनुको इनाउ नुपीसे कनामतदा हाइदोपिगनु खोपिगनु दुमाइना इज्जत मांगुदम इकाइजे हाइबजानी आई कनामतदा हाइदे आइगी नुपीसे सिदाबाउत आई अदुगी वारिदो तौदे नंग आई थाजदब्रा हाइरई सिदगिदिने अमुक हेना नुसी हाइबदी
ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯅꯨꯄꯥꯗꯨꯅꯀꯣ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯍꯥꯏꯔꯛꯏ ꯀꯥꯏꯅꯒ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯊꯣꯛꯈꯤꯕ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯑꯗꯨꯕꯨ ꯃꯥ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯕ ꯋꯥꯗꯣ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯥꯎꯕ ꯂꯣꯠꯄꯤꯔꯝꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯋꯦ ꯍꯥꯏꯌꯦ꯫ ꯁꯤꯗꯒꯤ ꯃꯥꯁꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗꯀꯣ ꯃꯥꯒꯤ ꯍꯦꯛ ꯃꯧꯄꯥꯁꯤꯗ ꯐꯖꯅ ꯁꯤꯟꯅꯔꯝꯃꯦ, ꯅꯆꯦꯌꯥꯏꯁꯦ ꯐꯖꯅ ꯁꯦꯟꯅꯧꯑꯣꯅ ꯁꯦꯟꯅꯕꯗꯤ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯨꯔꯥꯁꯤꯗ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯈꯤꯕꯗꯣꯀꯣ ꯍꯨꯔꯥꯜꯂꯦꯅ, ꯑꯗꯨ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯃꯈꯨꯔꯥꯁꯤꯁꯨ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯡꯅꯔꯤꯔꯥ ꯀꯩꯅꯣ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯦ ꯆꯪꯉꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯩ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯃꯧꯄꯥꯅꯒ ꯄꯥꯈꯪꯒ ꯐꯥꯒꯠꯂꯛꯄꯒ ꯌꯨꯝꯗꯣ ꯌꯨꯝ ꯑꯣꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯂꯨꯍꯣꯡꯉꯛꯑꯦ꯫ ꯂꯨꯍꯣꯡꯉꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏ꯫ ꯑꯗꯩ ꯃꯥ ꯃꯁꯥꯁꯨ ꯊꯕꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯗꯣ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ, ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯉꯦ ꯍꯥꯏ ꯃꯥꯗꯤ, ꯂꯤꯛꯁꯨ ꯈꯔ ꯂꯤꯛꯆꯕꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯍꯤꯡꯉꯛꯏꯕ ꯌꯨꯝ ꯄꯥꯟꯕꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯑꯦ꯫ ꯅꯨꯡꯉꯥꯏꯔꯛꯄꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯞꯄ ꯃꯐꯝꯒ ꯑꯣꯏꯖꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥꯗ ꯐꯠꯀ ꯆꯠꯂꯒꯀꯣ ꯃꯅꯥꯎꯅꯨꯄꯤꯗꯨ ꯍꯦꯛ ꯌꯦꯡꯁꯟꯕ, ꯃꯧꯄꯥꯗ ꯌꯦꯡꯁꯟꯕꯁꯦ ꯃꯉꯣꯟꯗ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯦ ꯍꯥꯏꯌꯦ꯫ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯣ ꯑꯩ ꯐꯣꯡꯗꯣꯛꯆꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯐꯩꯀꯣ, ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯨꯗ ꯂꯃꯟ ꯈꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯑꯐꯕ ꯂꯧꯁꯤꯡ ꯑꯃꯅꯦꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯐꯕ ꯂꯧꯁꯤꯡꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯗ ꯁꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄꯁꯤꯗꯤ ꯐꯖꯗꯦ꯫ ꯇꯁꯦꯡꯅ ꯋꯥꯔꯛꯄꯤꯅꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯁꯦ ꯇꯁꯦꯡꯅ ꯃꯦꯟꯕ ꯉꯝꯗꯦꯕ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯦ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ, ꯃꯤꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏꯕꯁꯦ ꯕꯗꯅꯥꯝꯒ ꯄꯪꯄꯤꯗ ꯄꯤꯁꯟꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯣ ꯌꯥꯏ꯫ ꯑꯗꯨꯒꯤ ꯕꯗꯅꯥꯝ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯗꯣ ꯃꯥꯅ ꯇꯥꯅꯤꯡꯗꯕꯒꯤ ꯃꯥꯅ ꯂꯣꯠꯁꯤꯟꯖꯔꯒ ꯊꯝꯖꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯃꯤꯃꯥꯟꯅꯗꯕꯀꯣ ꯅꯨꯄꯤꯁꯤꯡꯁꯦ, ꯅꯨꯄꯥꯁꯤꯡꯗꯤ ꯂꯣꯏ ꯐꯩ, ꯅꯨꯄꯥꯁꯤꯡꯗꯤ ꯀꯔꯤꯝꯇ ꯉꯥꯎꯒꯦꯔꯥ, ꯇꯁꯦꯡꯅ ꯍꯥꯏꯔꯀꯣ ꯃꯣꯏ ꯉꯥꯎꯍꯟꯅꯤꯡꯕꯩ ꯋꯥ ꯅꯠꯇꯕ, ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯅꯨꯄꯥꯗꯤ ꯂꯣꯏ ꯊꯥꯗꯣꯛꯈꯤꯕꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦꯕ꯫ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯁꯣꯜꯂꯦꯕꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯕꯁꯤ ꯌꯥꯝ ꯇꯧꯋꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯀꯣ ꯁꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ, ꯑꯗꯨꯝ ꯌꯨꯝꯗ ꯊꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯐꯠꯇꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯔꯥꯞꯄ ꯃꯤꯅ ꯍꯦꯛꯇ ꯂꯥꯛꯑꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ꯫ ꯑꯅꯛꯄ ꯃꯤꯅꯀꯣ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯂꯣꯏꯅ ꯈꯪꯕ ꯃꯤꯅ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯃꯥꯟꯅꯗꯕ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯗꯁꯥ ꯇꯥꯗꯅꯕ, ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫